UPSC na loba Assistant Commandant Examination 2023 da All India gi oina chamaga kumfunitoi super rank ta lakiba Livestream Kavichandra ai like tambagi process se kamai haro kya gadi amade kamai tok dumale suppose koi se sa kam le yum par re khalo first step se le rambal lam du yan thok pane ko boi hingol ma teung le ko du yan thok re adu like tam ko ne ko tap tan adu matam da nauri ka ko se ka bu se ai favorite hobby wa ko jo sana ba plus sana ram le gong bra oh mom ya laga blind da sa pul mara bon tak tak sa pul koi vai un da video ko labuk tu kum dara koi mana pun chala sana lai mi ne oh sai sai jam sare ai tare khud ka ji butang lai se hindi o jam lai ko pension tor ga lai bi do khang ina ko no mo de reng wan ta ha ko ne class 7 ka ko wan ta ko gi yam ngai ba wari am lai roll number ji ko ko roll 1 ha ham ko wi ne ko kana ko am ko mak tre ko wan ko wo de ko ai ji kana no wan ji khum de khali ni sana ko adai di hana wan taram ba tu taram ga den na hana wan ta ji daw ya ro gan ha bi do ko pa ko sala me sum ni ra ga 10 ne 11 tem ne se depression gi stage ne wi ko wan ta de mini kai hena gi ni parents ju play hai bai na tam ni ko pesa dum pi bai ta di relatives mu kai na ju de friend circle na ju ko expectation ma high da thang gi da adi gi dum pressure ju lai depression to kap ho pa da di pura depression to ga kam to de bi phamung lai bi da kitang mi ngam par kap ho pa da di tum ba da bi koi lai pa ka dum thengna ba yaw ngani marak ta haidong na da ba yam te bu na ba yaw bani ko adum stage to ka su khalo no ai ta dum overcome to ka ni me so ba tu ni ko fail so ta ba gi mang ja ba ji ko ai fail so ta ba jin ai aham ba UPSC fail to ba almost depression ni ko ai o roidra mi ne kai haina ngoni se dai di dai kai de ngang na ba hore ko kai ngang na re ha ga di kabi chandra je han di am pa jana horo ki dai na ko ji ti lai kai ta lai re ha ba ne ba da ka bi ma tok tam hai de si je ra ga ko humiliation face to right tare ko chahi yam khala preparations kamaina cope up to ge har ga de krishna gi quote am lai bini ko bhagavad gita gi nang kam nang tore thabak to the focus to nang result ki kam wa ga no fail oi bai success oi bai kam khang nang karma do to ha ko nang tawum thok ko pe kha phaw ga de tumin lai re ko voice ma tam ta thor mo ge silence to ge to ko adani sagi karma to ko sagi preparation to ko da exponential growth to ngam dra ga ju growth in to go kitang one by one ta ga dum masana khangau ra ga exam hai do ka da yaw re je thaja de ta sana ko mi ni jang ha ta thaja ba sa ai power mang oram da bi mang da am power re ko je mang da power mayam jaw ngani ko mang da power yaw na bro mang da is ba am yaw re ko je da si mang oram da ma le ko interview gi mat experience mat ma ta ta mi ji ko am thong do sang do ga mi mari fa me samam te yaw dre ko ai do I have noticed some of the other family lang like the Thaga Manipur problems is a Yamasure, Kain Tomano, Kamai Soptoni and I. I can Haragadi, Manipur, British Matam, the Atopo question, very interesting or Varagadi, Pakistan, and he talked to Avaga Haga. Kamai Yadin Yagadi, Yadrahan, Yanis in a Kamai Yadin Hango. I say, exam one Tarago, even the Pesa talked and Pesa was at the death to Pesa Anton the way by Pesa the high lakh I'm doing record lakh. I do told the toy in Lungam the Minaka Matang the Pusla Lam, the some low give it. I look at state and it's lazy. Medical is a exam no mitki. Vision is 6 by 6 by 9 city posting the ranking the basis to exam wa hello kun kai ba panji ga ying kun ba ta ai am ju ba sum ba ge adi ye ka da kan ko tu ha ge le tu phang adi ko tu ga ni haw ba to ai se exam hai dom da je panji yeng or san adu ke ya re ga ma je popun si thau phang ro na mai thau phang ba tam loi ge sin mai ase wari de ko. Good afternoon, dear students. Today we have with us Mr. Kavichandra, Assistant Commandant in Kanmapa, UPSC exam. I post in Assistant Commandant and Armed Police Force.
moisu banking gi SSC gi exam sing si yang experience laiba aduga koina masi sile program se success oiba sing si gi moina preparation kamai tawi aduga noi preparation da kai hayeng daw laiba leiraga su moi dagi kai kan da preparation tawi ngai ga noi da wakal ji picture pakai do yaw kan da kamai taw motivate tawraga angi study se consistent chat ka da ga ha ko the Mutang interaction to Manaway down the Koina, Hajero Budagi, Masu Yamara, Saturday interaction to Masu, see to present the Queen of Punina to Yami Ganasi, then gets in Northern Haidoga, Lak, to the Talansedoga, to the candidates and see the curriculum and cycle suggestion in the life single, and Seattle, and never get the opportunity to PBI on the country. ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯟꯁꯦ ꯇꯔꯨꯛ ꯊꯣꯛꯅ ꯈꯥꯏꯗꯣꯛꯁꯦꯀꯣ ꯃꯆꯥ ꯃꯆꯥ ꯁꯕ ꯇꯣꯄꯤꯛ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯑꯩ ꯏꯟꯇ꯭ꯔꯣ ꯇꯧꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯐꯦꯠ ꯍꯥꯏꯒꯦ ꯑꯦꯛꯖꯥꯝ ꯄꯦꯇꯔꯟ ꯑꯗꯩꯗꯤ ꯖꯣꯕ ꯄ꯭ꯔꯣꯐꯥꯏꯜ ꯑꯗꯩꯗꯤ ꯔꯤꯖꯜ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯈꯣꯠꯈꯤꯒꯦꯀꯣ ꯁ꯭ꯇꯣꯔꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯖꯔꯅꯤꯗꯣ ꯑꯗꯨ ꯑꯔꯣꯏꯕꯗ ꯀꯣꯏꯁꯟ ꯑꯟꯁꯔ ꯈꯔ ꯇꯥꯟꯅꯁꯤꯀꯣ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯁ꯭ꯔꯝ ꯀꯕꯤꯆꯟꯗ꯭ꯔ ꯁꯤꯡ ꯑꯩꯁꯦ ꯊꯧꯕꯥꯜ ꯈꯨꯅꯧꯗꯒꯤꯅꯦ SC ꯅꯤꯀꯣ ꯁꯦꯗꯨꯜ ꯀꯥꯁꯅꯦ ꯑꯗꯨ ꯍꯟꯗꯛꯇ 2023ꯒꯤ CAPF ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯤꯡꯒꯤꯀꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯡ 162 ꯇꯥꯏꯌꯦꯕ CISF ꯐꯪꯉꯦꯀꯣ ꯑꯩꯁꯦ ꯇ꯭ꯔꯦꯅꯤꯡ ꯍꯧꯗ꯭ꯔꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯇ ꯄꯨꯂꯤꯁ ꯚꯦꯔꯤꯐꯤꯀꯦꯁꯟ ꯀꯩꯀꯩ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯅꯠꯇꯅ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯃꯈꯩꯁꯦ ꯌꯨꯇ꯭ꯌꯨꯕꯔꯁꯨ ꯑꯣꯏꯀꯣ ꯀꯕꯤꯜ ꯑꯥꯏ ꯔꯤꯑꯦꯛꯁꯟ ꯍꯥꯏꯅ 44K ꯁꯕꯁꯀ꯭ꯔꯥꯏꯕꯔꯒ ꯂꯩꯕꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯤꯀꯥꯟꯗ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯀꯣꯔꯣꯅꯥꯒ ꯂꯥꯛꯄ ꯃꯇꯥꯡꯗ ꯌꯨꯇ꯭ꯌꯨꯕ ꯌꯥꯝ ꯇꯧꯅꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯄ꯭ꯔꯣꯐꯦꯁꯟ ꯊꯥꯔꯠ ꯄ꯭ꯔꯣꯐꯦꯁꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗ ꯑꯩꯁꯦ ꯃꯦꯒꯥ ꯃꯥꯏꯟꯁ ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯔꯤꯖꯅꯤꯡꯒꯤ ꯐꯦꯀꯜꯇꯤ ꯑꯣꯏꯕꯀꯣ ꯍꯧꯖꯤꯛꯁꯨ ꯇꯥꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯔꯤꯂꯦꯚꯦꯟ ꯑꯣꯏ ꯁ꯭ꯇꯨꯗꯦꯟꯠ ꯏꯟꯇꯔꯦꯛꯁꯟꯀꯣ ꯑꯗꯩꯗꯤ ꯏꯁꯥꯃꯛꯁꯨ ꯑꯦꯛꯖꯥꯝ ꯌꯥꯝ ꯊꯥꯏ SSC CSSL ꯂꯣꯏ ꯊꯥꯔꯦꯀꯣ ꯑꯗꯩꯗꯤ ꯀ꯭ꯂꯔꯛ ꯂꯦꯚꯦꯜꯒꯤ ꯊꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯋꯥꯅ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯌꯨꯝꯁꯦꯀꯣ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯄꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄ ꯃꯈꯩꯗꯣ ꯄꯩꯁꯥ ꯋꯥꯠꯄꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯨ ꯃꯈꯩꯗꯣ ꯊꯦꯡꯅꯔꯛꯄꯀꯣ ꯑꯗꯩꯗꯤ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯕ꯭ꯔꯤꯐ ꯏꯟꯇ꯭ꯔꯣ ꯂꯩꯔꯦ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦꯀꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯍꯧꯖꯤꯛꯀꯣ ꯑꯩꯁꯦ ꯑꯍꯥꯟꯕ ꯄ꯭ꯔꯤꯊꯤꯕꯤ ꯊꯣꯛꯇ꯭ꯔꯤꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯍꯤ 53-54ꯗ ꯌꯥꯝ ꯌꯪ ꯑꯣꯏꯅ ꯃꯦꯔꯦꯖ ꯇꯧꯕꯗꯣꯀꯣ ꯂꯨꯍꯣꯡꯕ ꯌꯥꯝ ꯌꯪ ꯑꯣꯏꯅ ꯕꯥꯁꯨ ꯊꯕꯛ ꯑꯝꯇ ꯇꯧꯗꯦꯀꯣ ꯐꯥꯔꯃꯔꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯪꯒꯜꯋꯥꯗꯤ ꯍꯦꯜꯄꯔ ꯑꯣꯏꯀꯣ ꯃꯣꯏꯁꯦ ꯄꯩꯁꯥꯁꯨ ꯑꯝꯇ ꯂꯩꯇꯦ ꯃꯁꯥꯒꯤ ꯁꯦꯚꯤꯡꯁꯨ ꯂꯩꯇꯦ ꯂꯨꯍꯣꯡꯉꯦ ꯆꯍꯤ 54 ꯉꯥ ꯌꯣꯛꯄ ꯌꯥꯕ ꯄꯥꯠ ꯈꯔ ꯂꯩ ꯑꯗꯩ ꯍꯤꯡꯒꯣꯜ ꯈꯔ ꯂꯩꯀꯣ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯇꯧꯗꯧ ꯃꯥꯜꯂꯦ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯁꯄꯣꯁ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥꯁꯨ ꯀꯩꯝ ꯂꯩꯇꯦ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯈꯜꯂꯣ ꯐꯥꯔꯁ ꯁ꯭ꯇꯦꯞꯁꯦ ꯂꯩꯔꯝꯕ ꯂꯝꯗꯨ ꯌꯣꯟꯊꯣꯛꯄꯅꯦꯕꯀꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯃꯇꯦꯛ ꯑꯃ ꯂꯩꯀꯣ ꯑꯗꯨ ꯌꯣꯟꯊꯣꯛꯈ꯭ರೆ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯅꯦꯕ ꯑꯩꯁꯦ ꯇꯞ ꯇꯞꯅ ꯑꯍꯥꯟꯕꯗ ꯋꯥꯏꯊꯧ ꯃꯄꯥꯜ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯀ꯭ꯂꯥꯁ 8 ꯐꯥꯎ ꯂꯩꯕ ꯑꯃ ꯂꯩ ꯑꯗꯨ ꯇꯝꯃꯦ ꯑꯗꯨ ꯂꯣꯏꯔꯒ ꯔꯨꯗꯥ ꯑꯦꯀꯥꯗꯃꯤ ꯑꯅ ꯃꯌꯥꯝ ꯈꯪꯕ ꯌꯥꯎꯅꯕ꯭ꯔꯥ ꯊꯧꯕꯥꯜ ꯁꯥꯏꯠꯀꯤꯀꯣ ꯑꯗꯨꯗ ꯀ꯭ꯂꯥꯁ 5 ꯐꯥꯎ ꯇꯝꯃꯦ ꯔꯨꯗꯥ ꯑꯦꯀꯥꯗꯃꯤ ꯇꯝꯃꯛꯄ ꯃꯇꯥꯡꯁꯦ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯈ꯭ꯋꯥꯏ ꯃꯅꯤꯡꯗ ꯇꯥꯕ ꯃꯤꯅꯤꯀꯣ ꯃꯤ 40 ꯃꯨꯛ ꯂꯩꯕꯗꯨꯗ 39ꯅꯤꯀꯣ ꯔꯦꯡꯁꯦ ꯑꯗꯨꯝ ꯅꯩꯔ ꯂꯥꯛꯄ ꯃꯤꯅꯤꯀꯣ ꯃꯌꯥꯝꯁꯦ ꯔꯦꯡ 1, 2, 3 ꯇꯥꯕ ꯃꯤꯁꯤꯅ ꯕꯨꯂꯤ ꯇꯧꯕꯤꯕ ꯂꯨꯛ ꯗꯥꯎꯟ ꯇꯧꯕꯀꯣ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯖ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯣꯏꯁꯨ ꯄꯨꯟꯗ꯭ꯔꯦꯀꯣ ꯄꯨꯟꯕꯗꯣ ꯒ꯭ꯔꯨꯞꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯈꯜꯂ ꯂꯥꯛꯑꯦꯀꯣ ꯏꯁꯥꯁꯦ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯅꯀꯣ ꯑꯗꯨꯏ ꯃꯇꯝꯗ ꯇꯧꯔꯛꯄ ꯊꯕꯛ ꯈꯔ ꯍꯥꯏꯔꯒꯗꯤ ꯃꯥꯔꯕꯣꯜ ꯁꯥꯟꯅꯕꯁꯨ ꯇꯧꯔꯦꯀꯣ ꯃꯥꯔꯕꯣꯜ ꯁꯥꯟꯅꯕ ꯅꯥꯎꯔꯤ ꯀꯥꯞꯄꯀꯣ ꯎꯆꯦꯛ ꯀꯥꯞꯄꯁꯦ ꯑꯩ ꯐꯦꯚꯣꯔꯥꯏꯠ ꯍꯣꯕꯤ ꯑꯣꯏꯔꯒꯀꯣ ꯂꯥꯏꯔꯤꯛꯀꯤꯗꯤ ꯀꯩꯝ ꯈꯟꯗꯕꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯧꯔꯦ ꯑꯗꯩꯗꯤ ꯃꯥꯔꯕꯣꯜꯗ ꯀꯩꯅꯣ ꯖꯨꯋꯥ ꯁꯥꯟꯅꯕꯗ ꯐ꯭ꯂꯥꯁ ꯍꯥꯏꯅ ꯑꯃ ꯂꯩꯕ ꯈꯪꯕ꯭ꯔꯥ ꯑꯍꯨꯝ ꯌꯦꯜꯂꯒ ꯕ꯭ꯂꯥꯏꯟꯗꯒ ꯆꯠꯄꯗꯣ ꯃꯥꯔꯕꯣꯜ ꯇꯛ ꯆꯠꯄꯗꯣ ꯑꯩꯈꯣꯏ ꯕꯥ ꯎꯍꯟꯗꯕꯤꯗꯀꯣ ꯂꯧꯕꯨꯛꯇ ꯀꯨꯝꯊꯔꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯄꯨꯟꯅ ꯆꯠꯂꯒ ꯁꯥꯟꯅ ꯂꯩꯕ ꯃꯤꯅꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏ ꯕꯥꯁꯤꯅꯀꯣ ꯀꯩꯅꯣꯗ ꯕꯣꯔꯗꯤꯡ ꯊꯝꯃꯦ ꯀꯩꯅꯣ ꯀ꯭ꯂꯥꯁ 6ꯇꯒꯤ KM ꯕ꯭ꯂꯨꯃꯤꯡ ꯇꯝꯃꯦ KM ꯕ꯭ꯂꯨꯃꯤꯡ ꯕꯣꯔꯗꯤꯡꯗ ꯆꯪꯉꯦ ꯑꯗꯨꯀꯥꯟꯗꯩꯗꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯃꯅꯤꯡꯗ ꯇꯥꯏꯀꯣ ꯁꯦꯛꯁꯟ Aꯗꯕꯨꯗꯤ ꯇꯥꯏ ꯑꯩꯈꯣꯏꯗꯤ ꯁꯦꯛꯁꯟ 9 ꯈꯥꯏꯗꯣꯛꯑꯦꯕꯀോ ꯑꯗꯨ ꯃꯔꯛꯇꯗꯤ ꯑꯃꯨꯛꯀ ꯑꯩꯁꯦ ꯁꯦꯛꯁꯟ Aꯗꯒ ꯇꯥꯏ Aꯒꯤ ꯃꯅꯤꯡ ꯔꯣꯜ ꯅꯝꯕꯔ 60 ꯂꯩꯕꯁꯤꯗ ꯔꯣꯜ ꯅꯝꯕꯔ 59ꯒ ꯇꯥꯕꯀꯣ Aꯗꯗꯤ ꯇꯥꯏꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯈꯜꯂꯦ ꯃꯣꯏ 1 ꯇꯥꯕ 1, 2, 3ꯒ ꯂꯥꯛꯄꯁꯦ ꯃꯨꯟꯅ ꯌꯦꯡꯉꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯖꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯒ ꯈꯟꯕꯗꯣ ꯑꯉꯥꯡ ꯀꯥꯟꯗꯀꯣ ꯃꯨꯟꯅꯒ ꯌꯦꯡꯕꯗꯣ ꯃꯣꯏꯗꯤ ꯀꯩꯝ ꯍꯥꯏꯗꯣꯛꯇꯕꯤꯗꯀꯣ ꯑꯗꯩꯗꯤ ꯑꯣꯖꯥꯒꯤ ꯆꯩꯁꯦ ꯌꯥꯝ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯀ꯭ꯂꯥꯁ 6ꯇ ꯁꯤꯒ ꯈꯨꯠꯀꯁꯤꯕꯨ ꯇꯪꯉ ꯂꯩꯔꯤꯁꯦ ꯍꯤꯟꯗꯤ ꯑꯣꯖꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯀꯩꯅꯣ ꯄꯦꯟꯁꯟ ꯇꯧꯔꯒ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨ ꯂꯩꯕꯒꯤꯁꯤ ꯇꯪꯉ ꯂꯩꯕꯗꯣ ꯑꯗꯨ ꯍꯤꯟꯗꯤ ꯑꯗꯨꯝ ꯆꯩ ꯑꯗꯨꯝ ꯆꯥꯕ ꯀ꯭ꯂꯥꯁ 6, 7 ꯑꯗꯩꯗꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯍꯣꯠꯅꯅꯤꯡꯕ ꯑꯃꯗꯤ ꯋꯥꯈꯜꯗꯤ ꯄꯣꯛꯑꯦ ꯀꯩꯅꯣ ꯌꯨꯝꯗꯁꯨ ꯄꯩꯁా ꯑꯝꯇ ꯂꯩꯇꯦ ꯑꯗꯩꯗꯤ ꯄꯩꯁꯥꯗꯣ ꯍꯤꯡꯒꯣꯜ ꯌꯣꯜꯂꯒ ꯇꯝꯃꯛꯄꯅꯤ ꯑꯗꯨꯝ ꯈꯪꯉꯤꯅꯤꯀꯣ ꯑꯗꯨꯅ ꯀ꯭ꯂꯥꯁ 6, 7ꯗꯒꯤ ꯈꯤꯇꯪ ꯍꯣꯠꯅꯔꯒ ꯃꯥꯔꯛꯁꯦ ꯈꯤꯇꯪ ꯋꯥꯡꯈꯠꯂꯦꯀꯣ ꯔꯦꯡ 59 ꯇꯥꯔꯝꯕꯗꯒꯤ ꯈꯔ 30 ꯇꯥꯔꯛꯄ 20 ꯇꯥꯔꯛꯄ ꯑꯗꯩ ꯅꯣꯡꯃꯗꯤ ꯔꯦꯡ 1 ꯇꯥꯏ ꯍꯥꯏꯔꯛꯄꯅꯦꯕ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄꯗ ꯑꯩꯈꯣꯏꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯟꯂꯤ ꯇꯦꯁ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯦꯟꯖ ꯇꯧꯋꯦꯕꯀꯣ ꯑꯗꯨꯝ ꯃꯟꯂꯤ ꯇꯦꯁꯁꯦ ꯇꯣꯏ ꯇꯧꯕꯗꯣ 1 ꯇꯥꯔꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ ꯔꯣꯜ ꯅꯝꯕꯔꯁꯦ ꯀꯥꯎꯔꯛꯄꯀꯣ ꯔꯣꯜ ꯅꯝꯕꯔ 1 ꯍꯥꯏꯅ ꯑꯍꯥꯟꯕ ꯀꯧꯏꯗꯅꯀꯣ ꯈꯨꯝꯃꯛꯇ꯭ꯔꯦꯀꯣ
wan ꯀꯧꯕꯁꯤꯗ ꯑꯩꯁꯦ ꯀꯅꯥꯅꯣ ꯋꯥꯟꯁꯦ ꯈꯨꯝꯗꯦ ꯈꯜꯂꯤꯅꯤ ꯏꯁꯥꯅꯀꯣ ꯍꯥꯏꯗꯤ ꯋꯥꯈꯜꯗ ꯋꯥꯟ ꯇꯥꯕ ꯑꯝꯇ ꯁꯨꯡ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯋꯥꯟ ꯇꯥꯔꯦ ꯊꯥꯖꯗꯕꯗꯣꯀꯣ ꯑꯗꯩꯗꯤ ꯍꯥꯟꯅ ꯋꯥꯟ ꯇꯥꯔꯝꯕ ꯇꯨ ꯇꯥꯔꯝꯕꯒꯩꯗꯨꯅ ꯅꯪ ꯍꯥꯟꯅ ꯋꯥꯟ ꯇꯥꯔꯤꯁꯦ ꯗꯥꯎ ꯌꯥꯏꯔꯣ ꯀꯥꯏꯅ ꯍꯥꯏꯕꯗꯣꯀꯣ ꯄꯥꯛ ꯈꯣꯠꯆꯜꯂꯝꯕꯗ ꯆꯨꯝꯃꯤꯔ ꯀꯥꯏꯅ ꯑꯗꯩꯗꯤ ꯋꯤꯛꯂꯤ ꯇꯦꯁꯁꯨ ꯇꯧꯋꯦꯀꯣ ꯑꯩꯈꯣꯏꯗꯤ ꯀꯦꯝ ꯂꯨꯃꯤꯡꯗꯀꯣ ꯋꯤꯛꯂꯤ ꯇꯦꯁ ꯑꯣꯕꯖꯦꯛꯇꯤভ ꯇꯥꯏꯞꯀꯤ ꯑꯗꯨꯗꯒꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒꯤ ꯁ꯭ꯄꯤꯔꯤꯠꯁꯦ ꯑꯗꯨꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝ ꯇꯣꯏ ꯇꯧꯕ ꯕꯣꯔꯗꯤꯡꯗꯁꯨ ꯃꯟꯊꯂꯤ ꯇꯧꯔꯦ ꯁ꯭ꯀꯨꯜꯗꯁꯨ ꯃꯟꯊꯂꯤ ꯇꯧꯔꯦ ꯑꯗꯩꯗꯤ ꯋꯤꯛꯂꯤꯁꯨ ꯇꯧꯋꯦꯀꯣ ꯁꯟꯗꯦ ꯈꯨꯗꯤꯡ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒꯤ ꯁ꯭ꯄꯤꯔꯤꯠ ꯑꯗꯨꯝ ꯇꯧꯔꯒ ꯏꯝꯄ꯭ꯔꯨꯞ ꯑꯗꯨꯝ ꯑꯩꯁꯦ ꯃꯤꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯃꯣꯏꯅ ꯉꯥꯎꯁꯤꯟꯅꯔꯤꯁꯦ ꯑꯩꯒꯤꯗꯤ ꯐꯦꯃꯤꯂꯤ ꯇꯣꯡꯉꯥꯜꯂꯤ ꯑꯩꯒꯤꯗꯤ ꯁ꯭ꯇꯣꯔꯤꯁꯦ ꯇꯣꯡꯉꯥꯜꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯕꯁꯨ ꯑꯗꯨꯝ ꯂꯦꯞꯇꯦ 1 2 3 ꯑꯗꯨꯝ ꯇꯥꯔ ꯂꯥꯛꯑꯦꯀꯣ ꯀ꯭ꯂꯥꯁ 10 ꯐꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ 1 ꯇꯥꯔꯦꯀꯣ ꯑꯗꯨꯝ 10 ꯃꯦꯇ꯭ꯔꯤꯛꯀꯤ ꯄꯣꯖꯤꯁꯟ 22 ꯄꯣꯖꯤꯁꯟ ꯌꯥꯎꯔꯦꯕ ꯑꯩꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯦꯝ ꯂꯨꯃꯤꯡꯗ 10 ꯂꯣꯏꯔꯦ ꯑꯩꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯁꯨꯝ ꯇꯞ ꯇꯞꯅ ꯈꯔ ꯊꯨꯖꯤꯜꯂꯛꯑꯦꯀꯣ 10ꯅꯦ 11 12ꯅ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯁ꯭ꯇꯦꯖꯅꯦꯕ ꯑꯩꯒꯤꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯄ꯭ꯔꯦꯁꯔ ꯑꯃ ꯂꯩꯔꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯤꯗꯅꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯄ꯭ꯔꯦꯁꯔ ꯑꯦꯛꯖꯥꯝꯗ 1 ꯇꯥꯗ ꯌꯥꯗꯦ ꯃꯤꯅ ꯀꯩ ꯍꯥꯏꯅꯈꯤꯅꯤ ꯄꯦꯔꯦꯟꯁꯇꯁꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯠꯇꯕꯅꯤꯅꯀꯣ ꯄ꯭ꯔꯦꯁꯔ ꯑꯗꯨꯝ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯔꯤꯂꯦꯇꯤꯚꯁ ꯃꯈꯩꯅꯁꯨ ꯑꯗꯩ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯅꯁꯨꯀꯣ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯃ ꯍꯥꯏꯗ ꯊꯝꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯄ꯭ꯔꯦꯁꯔꯗ ꯂꯥꯛꯑꯦ ꯗꯤꯄ꯭ꯔꯦꯁꯟ ꯇꯧꯕ ꯀꯞꯄ ꯈꯣꯠꯄ ꯑꯗꯩꯗꯤ ꯄꯨꯔꯥ ꯗꯤꯄ꯭ꯔꯦꯁꯟ ꯇꯧꯔꯒ ꯀꯩꯝ ꯇꯧꯗꯕꯤ ꯑꯗꯨꯝ ꯐꯃꯨꯡꯗ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯗꯤ ꯌꯥꯎꯋꯦ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯜꯃꯣꯁ 1 month 2 months ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁ ꯈꯔ ꯐꯔꯛꯀꯗ ꯑꯗꯨꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ 11ꯗ ꯀꯩꯅꯣ ꯄꯣꯖꯤꯁꯟ ꯍꯣꯜꯗ ꯂꯩꯕ ꯄꯥꯔꯇꯤꯗꯣ ꯈꯪꯕ꯭ꯔꯥ ꯂꯩꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨ ꯄꯩꯁꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯩꯁꯥꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯝꯃꯛꯑꯦ 11 12ꯁꯦ ꯕꯣꯔꯗꯤꯡ ꯑꯗꯒꯤ ꯆꯥꯕ ꯊꯛꯄ ꯗ꯭ꯔꯦꯁ ꯀꯩꯀꯩ ꯂꯣꯏꯅ ꯂꯩ ꯀꯩꯀꯩ ꯂꯣꯏꯅ ꯄꯤꯔꯦꯀꯣ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯩ ꯃꯃꯥꯡꯒꯤ ꯁ꯭ꯄꯤꯆ ꯋꯥ ꯍꯥꯏꯐꯦꯠ ꯉꯥꯡꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯁꯇ ꯇꯝꯃꯛꯑꯦ 11ꯗꯀꯣ 11 12ꯇꯁꯨ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯑꯗꯨꯝ ꯇꯧꯈꯤꯕꯒꯤꯀꯣ ꯈꯤꯇꯪ ꯃꯤꯅ ꯉꯥꯡꯕꯗ ꯀꯞꯄ ꯈꯣꯠꯄꯀꯣ ꯑꯗꯩꯗꯤ ꯇꯨꯝꯕ ꯌꯥꯗꯕꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯛꯀꯗ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯔꯝꯒꯅꯤꯀꯣ ꯃꯔꯛꯇ ꯍꯥꯏꯗꯣꯛꯅꯗꯕ ꯌꯥꯝ ꯇꯦꯕꯨ ꯑꯣꯏꯅꯕ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯖꯇꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯣꯚꯔꯀꯝ ꯇꯧꯔꯛꯀꯅꯤ ꯅꯪꯒꯤ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯖꯇꯣ ꯊꯦꯡꯅꯔꯛꯑꯦ ꯑꯗꯩꯗꯤ 11 12ꯁꯦ IITꯁꯦ ꯌꯥꯝ ꯄꯥꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯀ꯭ꯂꯥꯁ 9 10 ꯇꯝꯕ ꯑꯣꯖꯥꯈꯩꯁꯤꯅ ꯔꯦꯡ 1 2 3 ꯇꯥꯔꯛꯄꯅ ꯂꯨꯅ ꯇꯧꯕꯒꯤꯀꯣ IITꯁꯦ ꯆꯠꯂꯣ ꯈꯣꯠꯂꯣꯅ ꯃꯣꯏꯅ ꯏꯟꯁꯄꯤꯔꯦꯁꯟ ꯇꯧꯔꯛꯄꯗꯣ IITꯒꯤ ꯑꯗꯨꯝ ꯄꯥꯔꯦ ꯕꯥꯏꯑꯣꯂꯣꯖꯤꯒꯁꯦ ꯄꯥꯗ꯭ꯔꯦꯀꯣ ꯕꯥꯏꯑꯣꯂꯣꯖꯤ ꯄꯥꯗꯕꯒꯤ UPSC ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯛꯄꯗ ꯌꯥꯝꯅ ꯃꯥꯡꯖꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯄꯥꯍꯧꯗꯕꯩꯀꯣ 12ꯇ ꯑꯩꯈꯣꯏ ꯃꯇꯝꯗ ꯄꯣꯖꯤꯁꯟ ꯍꯥꯏꯗꯣꯛꯈꯤꯗꯦꯕ ꯑꯗꯨꯝ ꯔꯦꯡ ꯋꯥꯡꯅ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯁ꯭ꯀꯨꯜꯒꯤ ꯇꯣꯞꯄꯔ ꯑꯣꯏꯔꯦ ꯀ꯭ꯂꯥꯁ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯁꯇꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯁꯇ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ 5 6 ꯆꯪꯃꯤꯟꯅꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯅꯤꯡ ꯊꯪꯕꯅꯦ ꯁ꯭ꯇꯦꯖꯇ ꯑꯗꯨꯝ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯔꯦꯡ ꯐꯦꯜ ꯁꯨꯡꯇꯧ ꯇꯧꯔꯛꯇꯕꯒꯤ ꯃꯥꯡꯖꯕꯁꯦꯀꯣ ꯃꯅꯤꯡꯗ ꯍꯥꯏꯔꯛꯀꯦꯕ ꯁꯤꯒꯤ ꯃꯥꯡꯖꯕꯁꯦ IITꯁꯦ ꯈꯟꯗꯤ ꯈꯜꯂꯦ SCꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ SCꯒ OBCꯒ ꯅꯠꯇ꯭ꯔ ꯁꯤꯗ ꯍꯥꯏꯁꯦ STꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ NIT ꯋꯥꯔꯪꯒꯜꯗ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯑꯦꯟ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯗꯗꯤ ꯔꯦꯡ 1 ꯇꯥꯔ ꯂꯥꯛꯏꯗꯅꯀꯣ ꯑꯥꯗꯗꯤ ꯃꯅꯤꯡꯗ ꯕꯦꯛ ꯕꯦꯟꯆꯔꯅꯤ ꯑꯩꯈꯣꯏꯁꯦ ꯃꯅꯤꯡꯗ ꯐꯝꯃ ꯑꯣꯖꯥꯅ ꯏꯟꯊꯣꯛꯑ ꯊꯝꯃꯒ ꯑꯟꯇꯆꯦꯕꯜ ꯀꯩꯃꯣꯝꯗꯀꯣ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅꯀꯣ ꯑꯩꯈꯣꯏꯗꯤ ꯀꯣꯇꯥꯗ ꯆꯪꯉꯛꯄꯅꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯛꯄꯗꯗꯤ ꯆꯪꯕꯗꯕꯨ ꯂꯥꯏꯔꯦ ꯊꯣꯛꯄꯗ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯄꯥꯁ ꯇꯧꯕ ꯉꯝꯗꯕꯀꯣ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯖ ꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ 2018ꯗ ꯑꯩꯁꯦ ꯀꯩꯅꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ BTech ꯂꯣꯏꯔꯦ ꯑꯗꯨ ꯄ꯭रिꯄꯦꯔꯦꯁꯟ ꯇꯧꯕ ꯁ꯭ꯇꯦꯖꯁꯤꯗ ꯉꯁꯥꯏ ꯐꯦꯂꯔ ꯑꯝꯇ ꯌꯥꯎꯈꯤꯗꯕꯁꯦ ꯐꯦꯜꯗꯤ ꯑꯝꯇ ꯇꯥꯔꯛꯇꯦꯕꯀꯣ ꯄꯥꯁ ꯃꯥꯔꯛꯇ ꯇꯧꯔꯒ ꯄꯥꯁ ꯇꯧꯕ ꯌꯥꯝ ꯌꯥꯎꯋꯦ ꯍꯧꯖꯤꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯇꯝꯃꯤꯀꯥꯟꯗ ꯄꯥꯁ ꯃꯥꯔꯛ 15 ꯑꯣꯏꯕꯁꯦ 15 ꯐꯪꯕꯀꯣ ꯑꯗꯨ ꯍꯣꯠꯅꯗꯤ ꯍꯣꯠꯅꯩꯅꯦ ꯑꯗꯨꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯐꯖꯅ ꯃꯣꯏ ꯏꯟꯗꯤꯌꯥꯒꯤ ꯀꯝꯄꯤꯇꯤꯁꯟꯗꯣ ꯌꯥꯎꯗꯕꯤ ꯂꯥꯛꯄꯅꯤꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯁꯤꯗꯒꯤ ꯂꯥꯛꯄꯅꯤꯅꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯛꯏꯗꯨꯅ ꯔꯦꯡ 1ꯗꯩꯅ 1000 ꯃꯅꯨꯡꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯡꯅꯤꯅꯀꯣ NIT ꯋꯥꯔꯪꯒꯜꯗꯀꯣ 2018ꯗ ꯂꯣꯏꯔꯦ 18ꯗꯒꯤ 2024ꯁꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯁ꯭ꯇꯦꯖꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕꯁꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯁ꯭ꯇꯦꯖꯁꯤꯗ ꯀꯃꯥꯏ ꯇꯧꯈꯤꯒꯦ ꯍꯥꯏꯁꯦ ꯑꯩ ꯐꯦꯜ ꯁꯨꯡꯇꯥ ꯇꯥꯔꯛꯇꯕꯁꯤꯅ ꯑꯩꯒꯤ ꯑꯍꯥꯟꯕ UPSC ꯐꯦꯜ ꯇꯧꯕꯗ ꯑꯣꯜꯃꯣꯁ ꯗꯤꯄ꯭ꯔꯦꯁꯟꯅꯤꯀോ ꯀꯩꯝ ꯇꯧꯅꯤꯡꯗꯕꯗꯣ ꯂꯥꯏꯔꯤꯛ ꯄꯥꯔꯣꯏ ꯄꯥꯅꯤꯡꯗ꯭ꯔꯦ ꯑꯩꯁꯦ ꯑꯣꯏꯔꯔꯣꯏꯗ꯭ꯔꯥ ꯃꯤꯅ ꯀꯩ ꯍꯥꯏꯅꯔꯝꯒꯅꯤ ꯑꯗꯩꯗꯤ ꯂꯩꯀꯥꯏꯗꯁꯨ ꯉꯥꯡꯅꯕ ꯍꯧꯔꯦꯀꯣ ꯆꯍꯤ ꯑꯍꯥꯟꯕꯗ ꯉꯥꯡꯅꯔꯝꯗꯦꯀꯣ ꯆꯍꯤ 2 3 ꯊꯥꯔꯛꯄ ꯆꯍꯤ 4ꯔꯛ ꯊꯥꯔꯦ UPSC ꯄ꯭ꯔꯤꯂꯤꯝꯁ ꯑꯝꯇ ꯈꯟꯗꯦꯀோ ꯃꯥ ꯑꯃ ꯋꯥꯠꯂꯒ ꯂꯩꯍꯧꯕ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ UPSCꯒꯤ ꯊꯥꯔꯦ ꯅꯕꯥꯔꯠꯀꯤ ꯊꯥꯔꯦ SSC ꯊꯥꯏ ꯑꯗꯩꯗꯤ ꯕꯦꯡꯀꯤ ꯊꯥꯏ ꯏꯟꯁꯨꯔꯦꯟꯁꯀꯤ ꯃꯌꯥꯝ ꯊꯥꯏꯀꯣ ꯌꯥꯎꯔꯛꯇꯦ ꯑꯝꯇ ꯀꯩꯅꯣ ꯃꯦꯟꯁꯀꯨꯝꯕ ꯊꯥꯕꯗꯤ ꯌꯥꯎꯔꯦ ꯆꯍꯤ 4 5 ꯁꯨꯔꯛꯄ 2024 ꯌꯧꯔꯛꯄꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯀꯩ ꯉꯥꯡꯅꯔꯦ ꯍꯥꯏꯔꯒꯗꯤ ꯀꯕꯤꯆꯟꯗ꯭ꯔꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯖꯅ ꯍꯧꯔꯛꯈꯤꯗꯥꯏꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯇꯥꯔ ꯂꯩꯔꯦ ꯍꯥꯏꯕꯅꯦꯕ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯑꯩꯁꯦ ꯑꯗꯨꯝ ꯆꯥꯔ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯍꯥꯟꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ ꯃꯈꯩꯗꯨꯒ ꯄꯨꯜꯂꯒ ꯑꯉꯥꯡ ꯈꯔ ꯈꯣꯝꯖꯤꯜꯂꯒꯀꯣ ꯐꯨꯠꯕꯣꯜ ꯈꯔ ꯁꯥꯟꯅ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯇꯅꯀꯣ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨ ꯎꯕꯗ ꯃꯌꯥꯝ ꯍꯥꯏꯅꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯍꯧꯔꯦ ꯔꯤꯂꯦꯇꯤꯚꯁ ꯃꯈꯩꯅꯁꯨ ꯗꯥ ꯀꯕꯤ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯗꯣ ꯁꯤꯁꯤꯔꯥ ꯀꯥꯏꯅꯀꯣ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯇꯥꯔꯤꯅꯤꯀꯣ ꯍꯥꯏꯕꯁꯦ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯗꯤ ꯔꯤꯂꯦꯇꯤꯚꯁꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯀꯣ ꯑꯗꯨꯝ ꯅꯪ ꯇꯥꯔ ꯂꯩꯔꯦ ꯊꯕꯛ ꯑꯃ ꯇꯧꯁꯤꯟꯅ ꯇꯧ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍ꯭ꯌꯨꯃꯤꯂꯦꯁꯟ ꯐꯦꯁ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ ꯌꯥꯝꯈꯠꯂꯛꯑꯗꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯑꯗꯨ ꯀꯃꯥꯏꯅ ꯀꯣꯞ ꯑꯞ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀ꯭ꯔꯤꯁꯅꯒꯤ ꯀꯣꯠ ꯑꯃ ꯂꯩꯕꯅꯤꯀꯣ ꯚꯒꯕꯠ ꯒꯤꯇꯥꯒꯤ ꯅꯪꯒꯤ ꯀꯥꯝ ꯅꯪ ꯇꯧꯔꯤ ꯊꯕꯛꯇꯨꯗ ꯐꯣꯀꯁ ꯇꯧ ꯅꯪꯒꯤ ꯔꯤꯖꯜꯠꯀꯤ ꯀꯩꯝ ꯋꯥꯒꯅꯨ ꯐꯦꯜ ꯑꯣꯏꯕ ꯌꯥꯏ ꯁꯛꯁꯦꯁ ꯑꯣꯏꯕ ꯌꯥꯏ ꯀꯩꯝ ꯈꯪꯒꯅꯨ ꯅꯪꯒꯤ ꯀꯔꯃꯗꯣ ꯇꯧ ꯍꯥꯏꯕꯀꯣ ꯅꯪ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯄꯩꯈꯥ ꯐꯥꯎꯈ꯭ꯔꯀꯥꯟꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯀꯣ ꯚꯣꯏꯁ ꯃꯌꯥꯝ ꯃꯆꯥ ꯃꯆꯥ ꯊꯣꯔꯝꯕꯈꯩꯗꯣ ꯁꯥꯏꯂꯦꯟꯁ ꯇꯧꯈꯤꯕꯗꯣꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯀꯔꯃ ꯇꯧꯕꯗꯣ ꯏꯁꯥꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯗ ꯑꯦꯛꯁꯄꯣꯅꯦꯟꯁꯤꯌꯦꯜ ꯒ꯭ꯔꯣꯊ ꯇꯧ ꯉꯝꯗ꯭ꯔꯒꯁꯨ
growth to tawgo kitang kitang one by one tawga dum masana khangau ga exam haidok da yaure je thaja de ta sana ko ni jang ya ta thaja be sana ai power mang oram da bi mang da am power ko je mang da power mayam jaw ngani ko mang da power yaw na bro mang da is pe am yaw ko je da si mang oram da ma le ko ta am yaw seng mo de ko mang da dum oram ba or no ala ko oram da ko adu moram ni ni mang le ko kana CAPF ke assistant commanding khalak pa sini ai background stage ana la pa job profile CAPF assistant commanding is mayam khangna ba mani ko adu khangda ba ju khara yaw ani adum kamai ta uni yeng ko CAPF assistant commanding is level 10 gi job ni ko SSC da khwai wang level 8 natra level 10 gi job ni Gazzetted officer wa ni ko assistant commandant mangi makha da inspector leideni sub inspector ani leideni mana tang company magi commander idene ko company commander is army da haragana captain rank to idene aduga DSP police tanaga aduga CAPF se sigi exam je kamai to exam na haragadi central armed police force haragadi manga le ko sida BSF the SSB CISF kana ko moi manga le manga do gi mark khandeni central armed police force ka police ka army ga jigai khane the job profile ni makha satsinga ko hom Appreciation and congratulations. Please set aside a best of luck and ahom lebi do ke Navy, Air Force and Army ka moi hom jana military forces jagarni ka Manipur ki jo state ki police te jena ka admaina central ki jo police ma daga ta central armed police force hai central ki armed police force bo kana CAPF ka sige assistant commandant sige rank to adone job profile je aduga sida sanga ga dinang oi bia de je khai chaw je kaino moi ki DG je IPS officer ma oidini ka aduga adu makha ma kaina masagi force te ka jar pa kai oidini ADG bo oidini DIG oi bia IG oi bia ka hoji te changi ba kai jen aduga ai thengna ba da mayam na khangna de si je khangda ba yaw ngani ka adu UPSC ki panari ma kai je adu SSC ki pari ba mi ma kai je sidum phau ba yai ka yam lai ha tar UPSC na ka da SSC da ki tang lu khale aduga UPSC da yang yam lai ka kai gi na ha ga de na lai hai je SSC tha ba UPSC sung ba da ba ka SSC dum ba ba mi power phone to re ka ma physical to kan to ko na ji to khang de adum phawai ko le hana hai ko kamaina preparation tip to kai har khara hai bio ko lo na khangna da bai ni ko adum tha ga yengo alai ba lem de ni ko maths ki saruk lo yaw reasoning saruk yaw ka SSC syllabus to mane adu objective type ni written khar yaw ko pak se khang da ga motivation to bo ngam da jaw ko exam am thengna man da ko government accommodation mem le ni banglo ga lu pi de ni adu ga security escort vehicle SUV le nang driver personal cook washerman pi ni ko army ki tawi dana ko canteen facility kai medical government job hodingi medical kan obdile ko insurance kai da aduga isagi life insurance 1 crore le dana ko life insurance hai da ni fa children education kai le dana ko job security ada tension jam le job na te ko IS IPS ti kai no mi am deal do dina tra district amagi SP wari da mai tension ma kai da pa tong tamba organization underground already pathak laiba CSO kai am deal to dine already protester ko deal to din political side te jo pressure dum pek tinang si to dar ko pressure am nei dana ko ado si gi pressure am lei tra tare pressure gi kan diam lei tra mai physically active oi ba di changi ko ado mai bu sam am khan mangam ni khale ko mai si awareness badan lai ga si job se ai jo thar exam je form thawa last date to khoi tamon nam nan men jing ni ko alde khangai ni exam si exam de lei to khang de lei ado si power kan ni jo khang de ko ngasai si plak ko dai ko pakhali je total mark kya no hang kan ni pakhali call exam thara ko exam ma man de total mark to then total mark se exam ki pattern jang yeng se job profile le exam je kamai to yeng se aham exam da preliminary ko no ma da to de ne 2 hours ki prelims to da almai to ni aduga same day da 3 hours ki written am to ko da prelims na mark 250 ko 125 question 2 marks is oi da ko aduga written na 200 marks adu 450 marks le ka 250 ka 200 ka adu interview da 150 ma adu interview of the kind of physical test am sang physical test ki jewari no ai ma belai yeng se hojiki paper 1 da da koina hojik SSC ki ta ka da general awareness to pai da ko adu samane kem lu de level do adu chang da samane adu hen lu na te bu SSC mi kem thai la kya thai yam thai da ko competition name ha ta hi adu GD ka thai da chum dem da ga di lu be le ko wa khala ga live la ko ni ko wa khala ga competition am name ko competition name da ne ko maru hai GD thaba dhana khoi gi ai student ma khai de mega mas ke adu thaba chapudo moi ahum mung se le ko adu se ma da ama di khalle adu ga ani ma di khalti kai gi khalak treno hangi adu ga se ma ngam da brang ngam me hai mi chani mu te gi mi ma khan de ko adu di first ta se ma ngam ba ta na te ko constable gi da lui ha tare ko competition da wang idana ko adu ga se be ki physical de ga tawi se ma ngam da bu do ngam na moi na in khana bone ga wet hela la ko do
ꯍꯟꯊꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯈꯟꯅꯕ ꯍꯣꯠꯅꯕꯗꯣ ꯀꯝꯄꯤꯇꯤꯁꯟ ꯅꯦꯝꯃꯛꯄꯒꯤ ꯑꯗꯨꯒꯤ ꯈꯦꯠꯅꯕꯗꯣ ꯂꯩꯀꯣ ꯑꯗꯨꯅ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦ ꯁꯤꯒꯤ ꯑꯦꯝ ꯇꯧꯁꯤꯜꯂꯣ ꯑꯩ UPSCꯒꯤ ꯐꯖꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯦꯀꯣ ꯊꯃꯣꯏ ꯁꯤꯟꯁꯤꯌꯔꯂꯤ ꯐꯥꯎ ꯉꯝꯖꯗꯕꯅꯤꯀꯣ ꯏꯁꯥꯅꯗꯤ ꯁꯤꯟꯁꯤꯌꯔ ꯑꯣꯏꯅ ꯇꯧꯖꯔꯛꯄ ꯑꯗꯨꯒꯤ ꯑꯋꯥꯡꯕ ꯂꯥꯡꯕ ꯈꯤꯇꯪ ꯅꯦꯝꯗꯕ ꯐꯪꯕꯅꯤ ꯈꯟꯖꯩꯀꯣ UPSC ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯄꯥꯕ ꯃꯇꯝꯗꯀꯣ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦ ꯑꯦꯛꯖꯥꯝ ꯄꯦꯇꯔꯟꯁꯦ ꯍꯧꯖꯤꯛꯀꯤꯗꯅꯦ ꯄꯦꯄꯔ 1ꯗ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯄꯣꯂꯤꯇꯤ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯂꯨꯁꯤꯌꯟ GKꯗꯩ ꯄꯥꯅꯕ꯭ꯔꯥ ꯂꯨꯁꯤꯌꯟ GKꯒꯨꯝꯕ ꯔꯤꯄꯔ ꯇꯧꯏꯀꯣ ꯁꯥꯏꯟꯁꯀꯤ ꯁꯦꯛꯁꯟꯁꯦ ꯐꯖꯅ ꯍꯪꯉꯦ UPSCꯗꯤ ꯁꯥꯏꯟꯁ ꯌꯥꯝ ꯍꯪꯗꯦꯗꯅ ꯁꯤꯗꯗꯤ ꯑꯃꯨꯛꯀ ꯁꯥꯏꯟꯁꯀꯤ ꯁꯦꯛꯁꯟꯁꯦ ꯐꯖꯅ ꯍꯪꯉꯦ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯕꯥꯏꯑꯣꯁꯦ ꯂꯨꯁꯤꯌꯟ GKꯗ ꯐꯖꯅ ꯌꯥꯎꯔꯤꯗꯣ ꯑꯗꯩꯗꯤ ꯄꯣꯂꯤꯇꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯍꯤꯁꯇ꯭ꯔꯤ ꯂꯣꯏ ꯁꯨꯔꯦꯀꯣ ꯁꯨꯕꯗꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔ ꯑꯗꯨꯒ ꯃꯦꯠꯁꯀ ꯀꯩꯅꯣꯒ ꯌꯥꯎꯕ ꯃꯦꯠꯁꯀ ꯔꯤꯖꯅꯤꯡꯒꯁꯨ ꯌꯥꯎꯕ ꯄꯦꯄꯔ 1 ꯃꯦꯠꯁꯀ ꯔꯤꯖꯅꯤꯡꯒ ꯌꯥꯎꯔꯗꯤ ꯃꯥꯔꯛ ꯐꯨꯒꯠꯄ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅ SSCꯗ ꯂꯥꯛꯄ ꯃꯤ ꯃꯈꯩꯗꯤ ꯃꯣꯏꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯇꯣ ꯃꯦꯠꯁꯀ ꯔꯤꯖꯅꯤꯡꯗ ꯃꯥꯔꯛ ꯐꯨꯒꯠꯄ ꯌꯥꯏꯕ 250니ꯗꯅ ꯑꯩ 151 ꯐꯪꯉꯦꯕ ꯋꯥꯡꯉꯤꯅꯦ ꯍꯧꯖꯤꯛ ꯐꯪꯉꯤꯁꯦ 150ꯁꯦ ꯑꯇꯣꯞꯄ ꯃꯤꯒ ꯈꯔ ꯋꯥꯡꯕ ꯑꯗꯨꯝ ꯆꯤꯡꯉꯦ 150 ꯌꯧꯕꯗꯤ ꯑꯗꯨ 150ꯁꯦ ꯀꯥꯏꯗ ꯐꯨꯒꯠꯂꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ UPSC ꯈꯛꯇ ꯄꯥꯔꯝꯃꯒꯗꯤ ꯉꯝꯃꯣꯏꯕ SSCꯁꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯛꯈꯤꯕꯗꯣ UPSCꯗꯗꯤ ꯃꯦꯠꯁꯀꯤ ꯁꯔꯨꯛꯁꯦ ꯌꯥꯝ ꯄꯥꯗꯦꯗꯅ ꯑꯦꯛꯖꯥꯝ ꯌꯥꯝ ꯄꯥꯔꯛꯄꯒꯤ ꯀꯥꯟꯅꯕꯁꯦ ꯑꯗꯩꯗꯤ SSCꯗꯒꯤ ꯇꯦꯛ ꯊꯥꯔꯒꯗꯤ ꯑꯗꯨꯝ ꯈꯟꯕ ꯉꯝꯅꯤꯀꯣ ꯑꯗꯨꯝ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏ ꯈꯟꯖꯔꯒꯗꯤ ꯏꯁꯥꯅꯀꯣ ꯑꯩ ꯑꯍꯥꯟꯕꯗ ꯋꯦꯠꯁꯦ 84 ꯌꯧꯔꯝꯃꯦꯀꯣ ꯄꯨꯔꯥ BPꯒꯁꯦ ꯍꯥꯏ ꯑꯣꯏꯔꯒ ꯑꯗꯨꯝ ꯄ꯭ꯔꯦꯁꯔꯗꯣ ꯆꯍꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ 2-3 ꯇꯧꯔꯛꯄ ꯐꯥꯎꯔꯛꯇꯕ ꯄ꯭ꯔꯦꯁꯔ ꯁꯨꯝ ꯌꯥꯝꯕ ꯑꯗꯩꯗꯤ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯊꯥꯔꯦ ꯏꯁꯥꯅ ꯐꯤꯠ ꯑꯣꯏ ꯈꯟꯖꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨꯝ ꯏꯁꯥꯅ ꯐꯤꯠ ꯑꯣꯏꯍꯟꯕ ꯌꯥꯕꯅꯤꯀꯣ ꯋꯦꯠ ꯇꯥꯕꯒꯤ ꯔꯨꯜꯗꯤ ꯂꯣꯏ ꯇꯥꯛꯂꯛꯈꯤꯅꯤꯀꯣ ꯁꯤꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯇꯧꯔꯛꯄꯗ ꯋꯦꯠ ꯑꯗꯨꯝ ꯇꯥꯍꯟꯕ ꯌꯥꯕꯅꯤ ꯋꯦꯠꯀꯁꯦ 10 ꯆꯤꯡꯊꯔꯤꯅꯤ 65 62 ꯑꯗꯥꯏ ꯆꯠꯂꯤꯅꯤꯀꯣ 84ꯗꯒꯤ ꯀꯌꯥꯃꯨꯛ ꯆꯥꯔꯦ ꯑꯗꯨꯗꯤ 10ꯃꯨꯛ ꯇꯥꯔꯕ ꯑꯗꯨꯝ ꯐꯤꯠ ꯑꯣꯏꯕ ꯌꯥꯕꯅꯤꯀꯣ ꯀꯩꯁꯨ ꯂꯨꯗꯕ ꯃꯤꯠꯀꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯇꯦꯀꯣ +-4 ꯑꯗꯨꯝ ꯌꯥꯏ ꯄꯦꯛꯄꯒꯩ ꯑꯗꯨꯅ ꯁꯤ ꯑꯦꯛꯖꯥꯝꯁꯤꯃꯗ ꯇ꯭ꯔꯥꯏ ꯇꯧꯁꯤꯜꯂꯣ ꯏꯁꯥꯅ ꯁꯤꯟꯁꯤꯌꯔ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯗꯤ ꯑꯗꯨꯝ ꯈꯟꯅꯤꯀꯣ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦ ꯑꯗꯨꯝ ꯇꯥꯟꯅꯁꯤꯀꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯇꯤꯞꯁ ꯃꯈꯩꯗꯨꯀꯣ ꯑꯗꯩꯗꯤ ꯄꯦꯄꯔ 2ꯒꯤꯁꯤꯗ ꯀꯩꯀꯩ ꯍꯪꯉꯤ ꯌꯦꯡꯁꯦ ꯄꯦꯄꯔ 2ꯒꯤꯗ ꯈꯤꯇꯪ SSC ꯁ꯭ꯇꯨꯗꯦꯟ ꯃꯈꯩꯅ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯗꯕꯁꯦ ꯃꯦꯟꯁꯀꯨꯝꯕ ꯊꯥꯔꯒꯗꯤ ꯑꯗꯨꯝ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯔꯝꯒꯅꯤ ꯄ꯭ꯔꯤꯁꯤꯕ ꯌꯥꯎꯏ ꯃꯦꯟꯁꯇ ꯑꯗꯨꯝ ꯌꯥꯎꯏꯗꯅꯀꯣ ꯀꯩꯅꯣꯒꯤꯗꯤ SSC ꯅꯠꯇꯕꯤꯗ ꯏꯟꯁꯨꯔꯦꯟꯁꯀꯨꯝꯕ ꯑꯗꯩꯗꯤ ꯅꯥꯕꯥꯔꯠꯀꯨꯝꯕꯒꯤ ꯑꯗꯨꯝ ꯄ꯭ꯔꯤꯁꯤꯕ SAꯕ ꯑꯗꯩꯗꯤ ꯑꯥꯔꯒꯨꯃꯦꯟ ꯔꯤꯄꯣꯔꯠ ꯑꯗꯩ ꯏꯪꯂꯤꯁ ꯀꯝꯄ꯭ꯔꯦꯟꯁꯟ ꯒ꯭ꯔꯥꯃꯥꯔ ꯁꯦꯛꯁꯟꯁꯦ ꯌꯥꯎꯏ ꯄꯦꯄꯔ 2ꯒꯤ रिटर्न पाससेको पुंग 3गी रिटर्न पास 1 डे दा तौदिने अदु 1 डे एग्जाम दा क्रैक तौरगा इंटरव्यू दा यौदिनिको फिजिकल तौर मतुंग दा इंटरव्यू आदि UPSC थागे हारगदि इंटरव्यू यौगे हारगदि कदि मेंस के अरुबम चंगिदनको अदु कांथोग दम टैग फंगदिने ता तौसेलो मणिपुर साम यावबनिको खाई मतम 2023 दा SC दगी कनो रोनेसन माना मुका CRPF दा फंगरे हजिक CIS की SI की ट्रेनिंग तौरि माजु कन MTS खंगिको MTS ओइन थाइनिको फिजिकल चेलेने MTS मा सिलोंग दा पूरम बनेगा अदु लोरगा हजिक SI की ट्रेनिंग तौरि हाता SI जो खलेदना हजिक एसिस्टेंट कमांडेंट खंजलकपको अदु मा तोरप तुम फंगनाबान अदुम ट्रेनिंग यावरे हाता मसाना हाइजबनिको इन तोरप फंगने हाबे काइगे यावइना हंगदो अदुगा फिजिकल की जे कैमलुगे लागे जे यंगजिको फिजिकल मरी ने यावदिजे मरी जे 100 मीटर को 100 मीटर जे किलोमीटर मदगी 200 मीटर मु ताबको फील्ड अचौबदो स्टैंडर्ड फील्ड अनिरक चेंदबो 1 2 अदु मिनट क्या चेंगदबा 3 मिनट 45 सेकंड चेंगदबा नुपीगिना 4 मिनट 45 सेकंड चेंगदबको मिनट अमा एक्स्ट्रा अहम 100 मीटर रेस सीजन खदंग वाइजिको 100 मीटर रेस ना 16 सेकंड चेंगदबा नुपीगिना 18 सेकंड ngam ko kasulu jam Usain Bolt ne kya ran chele jama chele jo 9 na dai dani ko 16 dum ngam na bana ta second ma dum a yo bani ko adu ti kam wa jam ne 100 meter 100 ke khar wa bani chela lak ta physical active poi dam ni ko ahum sobuda long jump jene phar ka tai ji ko 3.5 meter se wong da thang mani ko 3.5 ai yo dan ahum lak pi ko chance amba 100 meter chela le nung sa sai ko dum winter budi hoy December matam na da ju Govt da sem dune ko sem je wa re ko sak sa da bi da moi thoi toi ra khang de ko sak ji kan chalan ba tar sak ba lamal la ga tar chalan ba adu kan da tu ran chala kar mit ka tan den par ka wang taw am lai dana masal ma khai na kan taw ba tar fil taw da adu stage tu lai ko adu ek loi ba ga 100 meter mu se lo ha re ko 100 meter sem ma jai lai dhar ga le ho moi je ahum thai ko ai race ka phang nam ne lai dhar le ho last se le ko adu ngam 100 meter ngam re adu lo ga longjam chong ma da matam gap pi de tare ga longjam chong ma sin ko tak thari ai chong ma sen jal le to ga chong khat pang du che ga ta sao re ko sum hai chong ko ba ngam ga je ko sen jing ga ai de no ga che ga ko moi de serious ne da na de lai ba moi la kana lo ya re ACDC adi deputy commandant lo ya ba moi ga camera ga na ma ko UPSC lo ni ka dang camera lo na me ko mi je start na 20 mo de ne ko 20 mung se da mi taru mule more aham ba ngam de longjam je atai lo ngam 100 meter 100 lo ngam na re ko hosi longjam de ne khatoi ja man aham ba chong gi loi gra mi taru mule more ani so bai chong mo de da muka
चोंगी चोंगा यौद्रब हाइतारे सिदगी चोंगा सोमदा तादने सिगी लाइन अमा लेदना लाइन दो या वाना चोंगा हाइतारे अदु यौद्रेको constable नुपा मी वांग ले माने तंग मथंग गमनी नंग जे वाट पे नि खोपने हारेको ai je kano ga tore muk ka pore ko muk le tai ba ko spray ga tor agap se le fill tau da khong jin da fill tau to ngak rest phang ni da du kan da ahum so bedi confident kitang lai ko mit ko se la ga ina du ning ba lai ma'am de ma ta un son da ga ta si ngam ga lai ning ba lai da ko roi be ni kup ta hai si ngam da de yum han ni de ni ko mathang medical test tau bu da tau da de yum dum thado ke den ko tak ta kan tar mai ko ning da ga so nge ngam me ko ngam ka da mayam chang thang ka tana ko tan pang ka tan tawre ko ai de moi jo khala ning mu do moi jo central police force lai bini ko bsf ki campus man toy moi ja du gi struggle do khangi dana ko cm ko ko a roi ba da short put lang khangi na ko sana ung lang mam lai lang mu ja ma khan ni tho lang be ung lang ma chumna lang ga jai ko ya hai ga de ung lang ga ja le kam ta ung lang na de ko a de nupi gi di short put yauk de nupi de hom den loi 100 meter 100 du ga long jump ko long jump na nupi gi na 3 meter wa ko ko na 3.5 nupi jo ya dum chong mu nupi de ngam me ma ju khal and short put de am loi khan nei ko short put de khan mai na physical test ki san ta wore ko interview gi mat experience mat te ma ta ta mi na ji ko interview je ka mai ta ya ga di tha ma ta thai ko tha ma chum na tha ma ta ba gi last day gi last person jai ne ga EPF exam khangra khangi ko EPF gi AO ko ba de di assistant provident fund commissioner ju ko bune ko AO gi do interview yaw re tari pe sidu adu khalak ki dre ka ma khar wal mak taru mu wala ga sahi 2022 da almana interview experience am khar di lai re mok te se khar yaw jara hanak ti mamang de yaw de khale da koi gi support group hai tara gi than tin na friend ma kai ko koi si hoi tar ga interview je YouTube ka khar taw ga video nam ga adum video call tong na ga interview preparation taw re ga di mok interview je yaw dre tare ko nang hong dre tare yaw gi na thajal ma tam loi re moi slot le tre ko tre na taw re hana je experience like chat le ai khangmoi ko ma ge ma pinning officer ja no hana ko sang ya ha ma sang ka da mamang gi taw ba di lip ka khala mathang ki pro taw ji ki je mo ka main center ha tare hek ground floor taw ji ki UPSC gi interview taw ri mam da adu gi pham de ne taw ri je UPSC da panel manga mo le ko koi atop exam ka panel mari taw de ne interviewer da ha ma thong do sang ya adu ga mi ama mari fa me samam te out ko ai do ai da ha ma notice taw je samam te out de fa me lang ko like ka tha ai je koi jana mai taw ko lang do ai na ha ma notice taw je kai je tang sani sa na jo confidence to dum ha di am serious ram de gi mari fa ma la ma sa de light o re ko moi je smiling face la me ko na di question yam hange nang ming je ko pa ba da person so be ai nang san na san interest taw ko lo na hange and di ai fa na hire ming san ko ko le na di interest no ko san ka yeng je ko Manipur problem je sahi ama sure candidate ma kai de hang re adu moi na kai ha ga di high court na kan to bo de gi problem thoki bani khara mana su ki harami mam harame ko mam ta re sin nang ge different ba kai ha be ai kai ni thom mano kamai sop to ni na hai ai nga khal le de khan ba dum yai ko matam de am kuin khan ba de mo ya de ko ko ta khan de ko da du adu mock test preparation ta ka da am khang na ni ko ko sam kam ngan hangalo no friend ma kai de ko kai banking gi tha ju interview changi de ko personality dum khara dum develop ta ta lo adu ne advantage sam ho ai kai ha ga de Manipur je British ki matam da hana tribe am le ma classify to gi define rule ta ga rule ta ma de gi thor gi problem root cause se mai hai ko ha ma tang na adu ga solution ai na hai the solution je mayam na solution je above the impose tong no na ba solution ma kai center de yer state de yer ground reality ko mayam for emotion ma kai je both side community khangna da gi ni ha na ko ground reality da fa na understand to ga solve to ga dam ni ko kan mai hai ra ma ngak tu thor ko da ko aduga atopa question kar interesting oi ba ga di Pakistan je ani thok tu ga ba ga dra hai ga kamai ya de ya ga di ya dra hana ya ni sine hai kamai ya de hang ko de koi na hana Pakistan je East Pakistan Bangladesh le me sana koi mamang tu ga ga jen koi one active role participate to ga tu ga ga adina so na crack o matam da right opportunity right time right place to ga tu ga ba ani ko kan hai ko satisfy over male mo da ngaki khan madani ko ngak tu da satisfy over lo ko adu ko sankra hang antu ga ke question hang ge mam di lai noi na pa ma ga ju transcript ma kai dum share to ke ko koi gi adu result hai to poi mati ma ko result hai to poi je kai exam gi no ma ai je exam kham kan thare ko kan gi SSC gi thare banking insurance di clerk kai thare assistant
ꯌꯨꯝꯗꯩ ꯄꯩꯁꯥ ꯊꯣꯛꯇꯅ ꯄꯩꯁꯥ ꯄꯨꯁꯜꯂꯛꯇ꯭ꯔꯗꯤ ꯗꯦꯠꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯇꯣꯟꯁꯤꯟꯕꯗꯣ ꯑꯩꯈꯣꯏ ꯕꯥꯏꯀꯣ ꯄꯩꯁꯥ ꯇꯣꯜꯂꯒ ꯂꯨꯄꯥ ꯄꯩꯁꯥꯁꯦ ꯍꯥꯏꯔꯒ ꯂꯥꯛ ꯃꯌꯥꯝ ꯇꯣꯡꯈ꯭ꯔꯦꯀꯣ ꯂꯥꯛꯇ ꯑꯗꯨ ꯇꯣꯡꯕꯗꯣ ꯃꯊꯣꯏꯁꯦ ꯂꯣꯏ ꯉꯝꯗꯕꯅꯤꯅꯀꯣ ꯃꯊꯪꯗ ꯄꯨꯁꯤꯜꯂꯛꯄ ꯂꯝꯗ ꯁꯨꯝ ꯂꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯀꯣ ꯑꯗꯨꯒ ꯊꯕꯛꯇꯤ ꯑꯝꯇ ꯇꯧꯗ ꯌꯥꯗꯕꯅꯤꯅꯀꯣ ꯊꯕꯛꯁꯨ ꯃꯈꯜ ꯌꯦꯡꯉꯦ ꯑꯗꯩꯗꯤ ꯍꯥꯟꯅ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯀꯤꯗꯤ ꯊꯕꯛ ꯑꯃ ꯈꯜꯂꯦꯕ ꯑꯩꯁꯦ ꯍꯥꯟꯅ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯀꯤ ꯀꯦꯅꯥꯗꯥ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ USAꯒꯤ ꯃꯅꯥꯛꯇ ꯂꯩꯗꯣ ꯑꯗꯨꯒꯤ ꯂꯝꯗꯣ ꯑꯗꯨꯗ ꯀꯝꯄꯅꯤ ꯑꯃ ꯀꯩꯅꯣ CGI ꯍꯥꯏꯅ ꯑꯗꯨ ꯖꯣꯏꯟ ꯇꯧꯗꯕꯤꯗ ꯊꯥꯗꯣꯛ ꯂꯥꯛꯏꯅꯤꯀꯣ ꯗꯦꯁꯤꯖꯟꯗꯣ ꯃꯇꯝꯗꯗꯤ UPSCꯅ ꯆꯥꯎꯋꯦ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯂꯥꯛꯏꯗꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯌꯥꯝ ꯄꯤꯛꯅ ꯆꯪꯈꯤꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯏꯅꯥꯎꯕ ꯍꯥꯏꯅꯀꯣ ꯑꯩꯒꯤ NIT ꯔꯥꯏꯄꯨꯔ ꯇꯧꯔꯛꯄ ꯃꯥ ꯍꯧꯖꯤꯛ 15K ꯑꯗꯥꯏꯗ ꯍꯧꯈꯤꯕꯅꯦꯕ ꯍꯧꯖꯤꯛ 1 lakh ꯃꯌꯥ ꯆꯥꯏꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯖꯦꯔꯣꯗ ꯃꯥꯏꯅꯁꯇ ꯆꯠꯂꯤꯅꯤꯀꯣ ꯍꯧꯖꯤꯛꯐꯥꯎ ꯆꯍꯤ 6 yearsꯗꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯟꯀ꯭ꯔꯤꯃꯦꯟ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯨꯅꯁꯨ ꯇꯧꯋꯦꯀꯣ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯑꯃꯨꯛꯀ ꯆꯪꯈ꯭ꯔꯕ ꯃꯥꯗꯤ ꯅꯪ ꯆꯪꯈꯤꯕꯒꯤ ꯁ꯭ꯇꯦꯖꯇꯣ ꯌꯦꯡꯉꯣꯏꯕ ꯅꯪ ꯃꯥꯔꯛ ꯀꯌꯥꯗ ꯆꯪꯈꯤꯗꯣ ꯆꯪꯕꯗꯗꯤ ꯃꯥꯔꯛ ꯗꯔꯀꯥꯔ ꯇꯥꯏꯕꯀꯣ ꯑꯗꯣ ꯆꯪꯈ꯭ꯔꯕ ꯃꯥꯔꯛꯇ ꯌꯦꯡꯉꯒ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯆꯍꯤ 2 ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩ ꯍꯥꯏꯔꯒꯗꯤ ꯇꯣꯂꯣꯞꯇꯣ ꯆꯍꯤ 2 ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯌꯥꯝ ꯍꯩꯅ ꯆꯪꯕꯗꯣ ꯑꯗꯨꯅ ꯃꯥꯟꯅꯅ ꯄꯤꯈꯤꯗꯣ ꯑꯗꯨꯒꯨꯝꯕ ꯆꯪꯉꯝꯃꯒꯁꯨ ꯐꯅꯤ ꯈꯜꯂꯦꯀꯣ ꯍꯥꯟꯅ ꯈꯟꯗ꯭ꯔꯤꯀꯥꯟꯗꯅꯤꯀꯣ ꯈꯜꯂꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯑꯩ ꯏꯁꯥꯒꯤꯁꯦ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯖꯩꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯧꯖꯤक ꯍꯥꯏꯔꯝꯕꯗꯣ ꯀꯩ ꯃꯇꯥꯡꯗ ꯋꯥꯔꯤꯁꯦ ꯋꯥꯔꯤ ꯑꯃ ꯁꯝꯊꯔꯒ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯏꯅꯥꯎꯕ ꯌꯧꯈ꯭ꯔꯦ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄꯩꯁꯦꯀꯣ ꯑꯩꯁꯦ ꯀꯩꯅꯣꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯀꯤ ꯍꯥꯟꯅ ꯈꯟꯈꯤꯕ ꯑꯦꯛꯖꯥꯝ ꯃꯈꯩꯗꯣ ꯀꯝꯄꯅꯤ ꯃꯈꯩꯒꯤ ꯐꯣꯝ ꯊꯥꯖꯤꯟꯕ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯧꯔꯦꯕꯀꯣ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝ ꯑꯃ ꯄꯥꯔꯝꯕꯅꯦ ꯑꯩꯁꯦ ꯃꯣꯛ ꯇꯦꯁ ꯑꯃ ꯇꯦꯛꯁꯕꯨꯛꯇ ꯊꯥꯅꯩꯀꯣ ꯌꯥꯝꯅ ꯇꯦꯛꯁꯕꯨꯛ ꯐꯥꯛꯇꯣꯛꯑꯒ ꯊꯥꯕ ꯍꯧꯔꯛꯄꯁꯤꯗ ꯔꯤꯖꯜ ꯍꯥꯏꯗꯣꯛꯑꯦꯅꯀꯣ ꯒ꯭ꯔꯨꯞꯁꯤꯗ ꯀꯕꯤꯆꯟꯗ꯭ꯔ ꯑꯦꯟꯗ꯭ꯔꯣꯅꯦꯁ ꯀꯪꯒ꯭ꯔꯥꯆꯨꯂꯦꯁꯟ ꯊꯥꯕꯅꯦ ꯑꯍꯥꯟꯕꯗꯀꯣ ꯑꯩꯁꯤꯗꯤ ꯌꯥꯎꯔ ꯃꯥꯜꯂꯦꯅ ꯐꯥꯛꯇꯣꯛ ꯌꯦꯡꯉꯦ ꯑꯗꯨꯒꯤ ꯌꯥꯎ ꯂꯩꯔꯝꯃꯦꯀꯣ ꯃꯩꯒ ꯃꯨꯠꯄ ꯃꯇꯝꯅꯦ ꯃꯝꯃꯦ ꯃꯌꯥꯝꯁꯦ ꯍꯔꯥꯎꯅꯗꯅ ꯑꯩꯈꯣꯏ ꯕꯥꯍꯣꯏ ꯐꯣꯟꯒ ꯇꯧꯅꯗꯅ ꯌꯥꯝ ꯇꯧꯔꯦꯀꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯏꯁꯥꯅ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯄꯔꯁꯄꯦꯛꯇꯤꯞꯇ ꯆꯦꯟꯖ ꯇꯧꯈ꯭ꯔꯦꯀꯣ ꯍꯥꯟꯅ ꯈꯜꯂꯝꯕ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯋꯥꯕ ꯇꯦꯟꯁꯟ ꯊꯕꯛ ꯇꯧꯗ ꯌꯥꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯇꯦꯝꯄꯣꯔꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯐꯦꯁ ꯇꯧꯅꯕ ꯌꯥꯎꯒꯅꯤꯀꯣ ꯇꯦꯝꯄꯣꯔꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯗ ꯀꯩꯁꯨ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯔꯣꯏ ꯅꯪꯒꯤ ꯍꯦꯛ ꯊꯕꯛ ꯈꯝꯕꯗ ꯑꯗꯨꯝ ꯁꯣꯜꯕ ꯇꯧꯗꯣꯏꯅꯤ ꯃꯁꯥ ꯃꯊꯟ ꯇꯞꯇꯕꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯍꯥꯏꯈꯤꯕ ꯀ꯭ꯔꯤꯁꯅꯒꯤ ꯀꯣꯠꯇꯣ ꯏꯁꯥꯒꯤ ꯀꯔꯃ ꯅꯪ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯆꯨꯝꯅ ꯇꯧꯕꯤꯕꯀꯣ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯂꯩꯗꯅ ꯏꯁꯥꯒꯤ ꯀꯔꯃ ꯅꯪ ꯄꯥꯐꯝ ꯊꯣꯛꯄ ꯅꯪꯒꯤ ꯐꯥꯎꯅꯕ ꯍꯣꯠꯅꯕꯗꯣ ꯑꯗꯨꯃꯗꯤ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯗꯕꯤꯗ ꯍꯣꯠꯅ ꯇꯥꯔꯦꯀꯣ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯃꯌꯥꯝ ꯂꯩꯅꯤ ꯑꯗꯨꯇꯥꯔꯁꯨ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯗꯕꯤꯗ ꯑꯗꯨꯃꯗꯤ ꯏꯁꯥꯒꯤ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯇꯣ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯑꯗꯨꯃꯗꯤ ꯇꯧꯕꯤ ꯇꯥꯔꯦ ꯑꯗꯨꯝ ꯃꯁꯥꯅ ꯈꯟꯖꯔꯛꯀꯅꯤꯀꯣ ꯑꯗꯨꯅꯤ ꯔꯤꯖꯜꯒꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯌꯥꯝ ꯁꯥꯡꯅꯁꯨ ꯉꯥꯡꯉꯔꯣꯏꯀꯣ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯕꯅꯤ나 ꯃꯌꯥꯝꯒꯤ ꯀꯣꯏꯁꯟ ꯀꯩꯀꯩ ꯈꯔ ꯍꯪꯕꯤꯔꯛꯑꯣ ꯑꯩꯈꯣꯏ CGL ꯑꯦꯁꯄꯤꯔꯦꯟꯠ ꯑꯃꯅ ꯏꯐꯣꯔꯠ ꯀꯌꯥꯝ ꯍꯦꯟꯅ ꯍꯣꯠꯅꯔꯒ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯃꯤꯟꯁ ꯄꯦꯄꯔꯁ ꯑꯩꯈꯣꯏꯗ ꯑꯃꯨꯛ CGLꯗꯗꯤ ꯑꯃꯨꯛ ꯔꯤꯇꯟꯁꯨ ꯌꯥꯎꯗꯕꯅꯤꯅ ꯔꯤꯇꯟꯗ ꯍꯦꯟꯅ ꯀꯌꯥ ꯏꯐꯣꯔꯠ ꯄꯤꯕ ꯗꯔꯀꯥꯔ ꯇꯥꯏ CGL ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤꯗꯤ ꯑꯦꯗꯚꯥꯟꯇꯦꯖꯁꯨ ꯂꯩ ꯃꯥꯒꯤ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯁꯨ ꯂꯩꯀꯣ ꯑꯦꯗꯚꯥꯟꯇꯦꯖꯇ ꯃꯣꯔ ꯐꯣꯀꯁ ꯇꯧ ꯇꯥꯔꯦ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯇ ꯀꯩ ꯂꯩ ꯍꯥꯏꯔꯒꯗꯤ ꯔꯤꯇꯟ ꯄꯥꯔꯠꯁꯦꯀꯣ ꯔꯤꯇꯟ ꯄꯥꯔꯠꯁꯦ ꯍꯥꯟꯅꯗꯤ ꯈꯔ ꯌꯥꯎꯔꯝꯃꯦꯀꯣ ꯍꯧꯖꯤꯛꯇꯤ ꯌꯥꯎꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃꯅ ꯑꯗꯨꯝ ꯉꯝꯕ ꯌꯥꯎꯔꯒ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯐꯣꯟ ꯇꯧꯔꯝꯃꯦꯀꯣ ꯃꯥ ꯑꯗꯨꯝ ꯈꯜꯂꯦꯅꯀꯣ ꯃꯥꯁꯦ UPSC ꯄꯥꯕ꯭ꯔꯥ ꯍꯪꯉꯦ ꯄꯥꯗꯦ ꯁꯨꯝ ꯄꯥꯗꯦ CGL ꯈꯛꯇ ꯄꯥꯕꯅꯦꯅꯀꯣ ꯑꯗꯣ ꯔꯤꯇꯟꯒꯤꯗꯤ ꯀꯩꯁꯨ ꯂꯨꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯔꯤꯇꯟꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯂꯣꯋꯦꯁ ꯃꯥꯔꯛꯅ ꯑꯩ ꯐꯪꯖꯩ ꯔꯤꯇꯟꯗ ꯍꯧꯖꯤꯛꯀꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯀꯟꯅ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯟ ꯇꯧꯔꯒ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯗꯕꯗꯣ ꯑꯩꯁꯦ ꯃꯊꯪ ꯆꯍꯤ ꯊꯥꯔꯒꯦ ꯈꯜꯂꯝꯕꯅꯤꯀꯣ ꯑꯩ ꯍꯥꯏꯕꯗꯤ ꯌꯥꯕ ꯌꯥꯗ꯭ꯔꯥ ꯈꯪꯗꯦ ꯑꯇꯣꯞꯄ ꯄꯥꯔꯇꯤꯁꯤꯅꯗꯤ ꯉꯝꯍꯜꯂꯔꯣই ꯂꯥꯟ ꯇꯧꯔꯛꯏꯕ ꯃꯤꯁꯤꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯊꯥꯔꯣꯏ ꯑꯦꯛꯖꯥꯝꯁꯦ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯔꯒ ꯊꯥ ꯆꯠꯂꯦ ꯑꯗꯨꯒ ꯈꯜꯂꯛꯀꯅꯤ ꯁꯨꯡꯈꯟ ꯈꯟꯗꯦꯀꯣ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠ ꯁꯨꯡꯈꯟ ꯈꯟꯗꯦ 100% ꯑꯩ ꯕꯤꯂꯤꯞ ꯇꯧꯗꯦ ꯈꯜꯂꯛꯀꯅꯤ ꯀꯩꯒꯤꯅꯣ ꯔꯤꯇꯟꯗ ꯀꯣꯏꯁꯟ 3-4 ꯑꯝꯇ ꯏꯔꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯦꯄꯔ 1ꯗ ꯋꯥꯡꯕꯩ ꯈꯜꯂꯛꯏꯅꯤ ꯀꯩꯁꯨ ꯂꯨꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯟꯅꯖꯦꯀꯣ ꯑꯗꯨꯝ ꯒꯥꯏꯗ ꯈꯤꯇꯪ ꯇꯧꯕꯤꯒꯦ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯈꯤꯕꯈꯩꯗꯣꯀꯣ ꯑꯗꯨ ꯀꯩꯁꯨ ꯂꯨꯗꯦ ꯔꯤꯇꯟ ꯄꯥꯔꯠꯇ ꯈꯤꯇꯪꯗꯤ ꯍꯥꯟꯅꯗꯒꯤ ꯂꯤꯡꯉ ꯂꯥꯛꯇ꯭ꯔꯒꯗꯤꯀꯣ ꯈꯤꯇꯪꯗꯤ ꯆꯪꯉꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10, 12ꯇ ꯑꯗꯨꯝ ꯔꯤꯇꯟ ꯌꯥꯝ ꯊꯥꯔꯦꯗꯅ ꯑꯗꯨ ꯂꯦꯚꯦꯜꯗꯨ ꯉꯥꯛꯇꯅꯤ ꯑꯦꯁꯦ ꯏꯕ ꯄ꯭ꯔꯤꯁꯤ ꯏꯕꯗꯣ ꯀꯩꯁꯨ ꯂꯨꯗꯦ ꯑꯦꯁꯦ ꯄ꯭ꯔꯤꯁꯤ ꯑꯗꯩꯗꯤ ꯄ꯭ꯔꯤꯁꯤꯒ ꯑꯗꯨꯝ ꯃꯥꯔꯛ ꯐꯨꯜ ꯃꯥꯔꯛ ꯑꯗꯨꯝ ꯐꯪ ꯌꯥꯏꯀꯣ ꯑꯣꯜꯃꯣꯁ ꯐꯨꯜ ꯃꯥꯔꯛ ꯐꯪꯕ ꯌꯥꯏ ꯑꯗꯩꯗꯤ ꯀꯝꯄ꯭ꯔꯦꯟꯁꯟ ꯑꯗꯩꯗꯤ ꯔꯤꯄꯣꯔꯠ ꯔꯥꯏꯇꯤꯡꯒꯨꯝꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯦ ꯉꯁꯥꯏ ꯐꯣꯔꯃꯦꯠ ꯑꯃ ꯈꯪꯉꯅꯤ ꯏꯕꯒꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯈꯪꯉꯅꯤ ꯑꯦꯁꯦꯒꯨꯝꯕꯗꯅ ꯑꯃꯨꯛ ꯔꯥꯏꯇꯤꯡꯒꯤ ꯑꯥꯔꯠꯇꯨ ꯈꯤꯇꯪ ꯆꯪꯉꯦ ꯈꯤꯇꯪꯗꯤ ꯍꯣꯠꯅꯕ ꯆꯪꯉꯦ ꯑꯗꯨꯕꯨ SSCꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯀꯣ ꯃꯌꯥꯡ ꯃꯆꯥꯅ ꯀ꯭ꯔꯦꯛ ꯇꯧꯋꯦ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯈꯟꯗꯕ ꯌꯥꯏ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯗꯨꯝ ꯀ꯭ꯔꯦꯛ ꯇꯧꯅꯩꯀꯣ SSC ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ CAPF and Commandants ꯅꯨꯄꯤꯒꯤꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯈꯔ ꯇꯥꯟꯅꯁꯤ ꯃꯦꯗꯤꯀꯦꯜꯒꯤꯁꯦ ꯑꯩ ꯉꯁꯥꯏ ꯃꯦꯗꯤꯀꯦꯜꯒꯤꯗ ꯈꯤꯇꯪ ꯆꯤꯊꯔꯝꯃꯦꯀꯣ ꯍꯥꯏꯕ ꯐꯤꯖꯤꯀꯦꯜ ꯂꯣꯏꯔꯒ ꯅꯣꯡꯉꯥꯜꯂꯒ ꯃꯦꯗꯤꯀꯦꯜ ꯅꯣꯡ ꯅꯤꯅꯤꯗ ꯃꯦꯗꯤꯀꯦꯜ ꯇꯧꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯃꯥꯒꯤ ꯆꯣꯡꯕ ꯆꯦꯟꯕꯗ ꯀꯔꯤ ꯏꯐꯦꯛ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯕꯁꯨ ꯌꯥꯎꯋꯦꯅ ꯍꯥꯏ ꯑꯗꯣ ꯑꯃꯅ ꯌꯥꯗꯦꯅꯁꯨ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯁꯤꯁꯦ ꯀꯔꯤ ꯗꯤꯐꯦꯛ ꯂꯩꯕꯗ ꯌꯥꯗꯦ ꯍꯥꯏꯅꯣ ꯃꯤꯒꯤ ACL ꯔꯤꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯕ ꯀꯥꯡꯕꯨꯁꯦ ꯍꯥꯏꯗꯤ ACL ꯇꯠꯈꯤꯕ ꯍꯥꯏꯗꯤ ꯑꯃꯨꯛ ꯇꯠꯈꯤꯕ ꯁꯔꯖꯔꯤ ꯇꯧꯔꯒ ꯔꯤꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯕ ꯁꯤꯁꯦ CAPFꯇꯗꯤ ꯌꯥꯕꯁꯨ ꯌꯥꯎꯋꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯈꯪꯗꯦ ꯌꯥꯗꯦ CAPFꯇꯗꯤ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒꯁꯨꯀꯣ ꯃꯥꯒꯤ ꯐꯨꯜꯂꯤ ꯔꯤꯀꯣꯚꯔ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯦꯟꯇꯔꯒꯤꯗ ꯇꯥꯔꯤꯕ ꯃꯤꯗꯨ ꯃꯈꯥꯁꯨ ꯄꯣꯜꯂꯦ ꯑꯗꯨꯝ ꯋꯦꯠꯀꯁꯦ ꯀꯤꯂꯣ 9 ꯍꯦꯟꯕꯁꯦ ꯑꯗꯨꯝ ꯌꯥꯕ ꯌꯥꯎꯋꯦꯕꯀꯣ
ꯑꯗꯨꯝ ꯇ꯭ꯔꯥꯏꯗꯤ ꯇꯧ ꯇꯥꯔꯦ ꯑꯗꯩꯗꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯨꯀꯃꯟ ꯍꯥꯏꯗꯣ ꯃꯥꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗ 3.5 ꯃꯤꯇꯔ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯐꯥꯎ ꯉꯝꯗ꯭ꯔꯤꯕꯀꯣ ꯊꯥꯔꯣꯏꯁꯦ ꯚꯥꯏ ꯂꯥꯛꯑꯔꯣꯏ ꯌꯥꯝ ꯐꯤꯖꯤꯀꯦꯜꯗ ꯂꯥꯛꯑꯔꯣꯏ ꯍꯥꯏ ꯂꯥꯛꯑꯣ ꯑꯗꯨꯝ ꯆꯣꯡꯉ ꯂꯣꯏꯔꯦ ꯆꯣꯡꯉꯒ ꯃꯥ ꯑꯗꯨꯝ ꯉꯝꯈꯤꯕ ꯑꯍꯥꯟꯕꯅ ꯉꯝꯃꯦ ꯃꯥꯗꯤꯀꯣ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ 3.5ꯁꯦ ꯑꯃꯨꯛꯇ ꯀ꯭ꯔꯣꯁ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ ꯃꯤꯁꯦ ꯆꯠꯂꯛꯀꯗ 3.5 ꯀ꯭ꯔꯣꯁ ꯇꯧꯏꯅꯤ ꯍꯥꯏꯗꯤ ꯐꯤꯖꯤꯀꯦꯜ ꯃꯦꯗꯤꯀꯦꯜꯒꯤ ꯀꯩꯝ ꯋꯥꯔꯨꯅꯨ ꯑꯗꯨꯝ ꯊꯥꯖꯤꯟꯒꯗꯕꯅꯤꯀꯣ ꯂꯦꯟꯈꯤꯕꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯃꯥꯁꯨ ꯀꯩꯅꯣ ꯁꯤꯒꯤ ꯁ꯭ꯀꯤꯟ ꯇꯤꯁꯨ ꯂꯧꯔꯦꯗꯅ ꯀꯦꯟꯁꯔꯁ ꯑꯣꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯇꯦꯁ ꯇꯧꯒ ꯍꯥꯏꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯝ ꯑꯣꯏꯔꯝꯗꯦ ꯑꯗꯩꯗꯤ ꯈꯤꯇꯪ ꯂꯨꯅ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨꯅ ꯌꯦꯡ ꯇꯥꯔꯦ ꯃꯑꯣꯡꯗꯣ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯗꯤꯁꯀꯁꯟ ꯇꯧꯁꯦ ꯅꯪꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯤ ꯃꯥꯏꯅꯔꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯤꯀꯦꯜꯂꯤ ꯑꯌꯥꯝꯕ ꯄꯥꯁ ꯑꯗꯨꯝ ꯇꯧꯍꯟꯅꯤ ꯃꯤꯠꯇ ꯈꯛꯇꯅꯤ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯁꯦ ꯀꯂꯔ ꯕ꯭ꯂꯥꯏꯟꯅꯦꯁꯀꯨꯝꯕ ꯂꯩꯔꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯀꯣ ꯀꯂꯔ ꯕ꯭ꯂꯥꯏꯟꯅꯦꯁꯇ ꯁ꯭ꯇꯦꯖ ꯈꯔ ꯂꯩ ꯃꯣꯏ ꯁ꯭ꯇꯦꯖꯇꯣ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗ ꯂꯥꯡꯈ꯭ꯔꯒꯗꯤ ꯌꯥꯗꯕ ꯁ꯭ꯇꯦꯖ ꯈꯔ ꯂꯩꯀꯣ ꯑꯗꯨꯒ ꯃꯤꯠꯀꯤ 4 ± 4 ꯑꯗꯩ ꯍꯦꯟꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯂꯤꯌꯔ ꯀꯠ ꯑꯣꯏꯕ ꯃꯈꯩꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯔꯛꯇ ꯂꯩꯕꯈꯩꯁꯤꯗꯤ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯇꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯐꯖꯅ ꯇꯧꯁꯦ ꯃꯩꯕꯨ ꯃꯆꯥ ꯃꯌꯥꯝ ꯌꯥꯎꯍꯟꯁꯦꯀꯣ ꯍꯥꯏꯠ ꯆꯦꯛꯁꯤꯟꯅ ꯑꯣꯟꯗꯦ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯑꯦꯗꯖꯁט ꯇꯧꯋꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅꯀꯣ ꯌꯥꯍꯟꯅꯕꯁꯨ ꯍꯣꯠꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯑꯃ ꯌꯥꯎꯋꯦꯕ ꯀꯦꯃꯦꯔꯥꯃꯦꯟ ꯇꯧꯔꯒ ꯑꯗꯨꯅꯗꯤ ꯃꯥꯗꯤ ꯆꯞ ꯆꯥꯅ ꯍꯥꯏꯅꯕ ꯇꯧꯕꯀꯣ ꯑꯃꯗꯨꯅ ꯌꯥꯍꯜꯂꯣ ꯌꯥꯍꯟꯈ꯭ꯔꯣꯒ ꯆꯠꯂꯣꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯏ 164 165ꯅꯤꯗꯅꯀꯣ 164 ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯆꯤꯡ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯝ ꯂꯩꯕꯅꯦ ꯅꯨꯃꯤꯠ ꯈꯔ ꯋꯥꯠꯂꯤꯀꯥꯟꯗꯀꯣ ꯇꯧꯔꯒ ꯁꯦꯟꯇꯤꯃꯤꯇꯔꯗꯣ 2 ꯍꯦꯟꯒꯠꯄ ꯌꯥꯕꯅꯦ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯇ꯭ꯔꯦꯅꯔ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯆ ꯇꯧꯔꯒ ꯌꯥꯕꯅꯦꯕ ꯂꯤꯅꯤꯌꯟ ꯑꯣꯏꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯗꯨꯝ 164 ꯑꯗꯥꯏ ꯂꯩꯕ꯭ꯔꯣ ꯁ꯭ꯇ꯭ꯔꯦꯆꯤꯡ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯁꯤ ꯍꯧꯖꯤꯛꯇꯩ ꯇꯧꯕ ꯍꯧꯔꯦ ꯇꯞ ꯇꯞꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯣ ꯑꯗꯨꯝ ꯐꯤꯖꯤꯀꯦꯜꯗꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯆꯨꯝꯅꯒꯤ ꯃꯤꯅ ꯍꯥꯏꯖꯤꯜꯂꯒ ꯁꯝ ꯍꯧꯅꯕ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯌꯥꯝ ꯌꯦꯡꯉꯨꯔꯣ ꯑꯗꯨ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯌꯥꯕ ꯂꯩꯀꯣ ꯁꯦꯟꯇꯤꯃꯤꯇꯔ 2 ꯑꯗꯨꯝ ꯍꯦꯟꯒꯠꯄ ꯌꯣꯒꯥꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯔꯣꯏ ꯔꯤꯛꯁꯇꯤꯒ ꯂꯧ ꯇꯥꯔꯦꯀꯣ ꯑꯃꯨꯛꯄꯨ ꯀ꯭ꯂꯤꯌꯔ ꯇꯧꯔꯗꯤ ꯁꯨꯡ ꯑꯣꯜꯂꯔꯣꯏꯗꯅ ꯍꯌꯦꯡ ꯔꯤꯇꯤꯌꯔ ꯇꯧꯗꯣ 60 ꯏꯌꯔꯗꯀꯣ ꯅꯨꯄꯤꯔꯣꯝ ꯁꯥꯏꯠꯀꯤꯗꯤ CAPFꯀꯤ ꯌꯥꯎꯅꯤꯡꯕ ꯌꯥꯎꯗꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟꯒꯤ ꯇꯤꯞꯁ SSCꯒꯤ ꯑꯣꯏꯖꯩꯀꯣ ꯑꯩ SSCꯒꯤ ꯑꯣꯖꯥꯁꯨ ꯑꯣꯏꯀꯣ ꯑꯗꯨꯝ ꯁꯥꯕꯤꯗ ꯆꯠꯂꯒ ꯑꯗꯨꯝ ꯇꯥꯛꯃꯤꯟꯅꯔꯝꯃꯦꯀꯣ ꯃꯦꯒꯥ ꯃꯥꯏꯟꯁꯇ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯀꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔꯒꯨꯝꯕ ꯇꯦꯟꯁꯟ ꯀꯃꯥꯏꯅ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯀꯤ ꯑꯦꯛꯖꯥꯝꯗꯁꯨ ꯁꯣꯏꯕ ꯌꯥꯎꯋꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯀꯥꯟꯗ ꯃꯣꯛꯀ ꯊꯥꯅꯕ ꯐꯖꯅ ꯌꯥꯔꯒ ꯑꯦꯛꯖꯥꯝ ꯍꯦꯛꯇ ꯂꯥꯁ ꯃꯣꯃꯦꯟꯇ ꯍꯦꯛꯇ ꯈꯩꯗꯣꯛꯈꯤꯕ ꯑꯦꯛꯖꯥꯝ ꯀꯩꯀꯩ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯦ ꯑꯌꯥꯝꯕ ꯊꯥꯏꯀꯣ ꯑꯦꯛꯖꯥꯝ ꯌꯥꯝ ꯊꯥꯔꯒꯁꯨ ꯑꯃꯨꯛ ꯌꯥꯔꯛꯄꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯄ꯭ꯔꯦꯁꯔꯁꯦ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯑꯩꯅ ꯈꯜꯂꯦ ꯄ꯭ꯔꯦꯁꯔꯁꯦ ꯀꯃꯥꯏꯅ ꯂꯩꯍꯜꯂꯣꯏꯗꯒꯦ ꯑꯩꯁꯦ ꯈꯜꯂꯦꯀꯣ ꯍꯥꯟꯅ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯗꯕꯀꯣ UPSC ꯄ꯭ꯔꯤꯂꯤꯝꯁ ꯍꯥꯏ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯕꯤ ꯑꯗꯨꯝ ꯆꯠꯇꯣꯏ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯆꯥꯡꯁꯦꯀꯣ ꯁꯤ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯅꯤ ꯑꯗꯨꯝ ꯍꯪꯉꯦꯀꯣ ꯑꯩꯅ ꯏꯃꯥꯟꯅꯕꯅ ꯀꯃꯥꯏꯅ ꯍꯥꯏꯔꯛꯑꯒꯗꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯕꯦꯡꯛ PO ꯑꯣꯏꯈ꯭ꯔꯦꯀꯣ ꯃꯥꯅ ꯀꯩ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯦꯁꯔꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯅꯪ ꯀꯃꯥꯏꯅ ꯂꯩꯔ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯅꯤ ꯈꯜꯂꯣ ꯍꯥꯏꯅꯀꯣ ꯄ꯭ꯔꯦꯁꯔꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯩꯗꯣꯏꯅꯤꯀꯣ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯃꯤꯅꯤꯃꯥꯏꯁ ꯇꯧꯕ ꯌꯥꯔꯤꯈꯩꯀꯣ ꯂꯩꯅ ꯀꯃꯥꯏꯅ ꯀ꯭ꯔꯦꯛ ꯇꯧꯕ ꯉꯝꯅꯤ ꯈꯜꯂꯣꯅ ꯍꯥꯏꯀꯣ ꯈꯤꯇꯪ ꯂꯥꯏꯠꯂꯤ ꯂꯧ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝꯗꯣ ꯑꯩꯁꯦ ꯌꯥꯝ ꯁꯦꯔꯤꯌꯁꯂꯤ ꯂꯧꯔꯝꯃꯦꯕꯀꯣ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯤꯗꯅꯤꯀꯣ ꯃꯥꯔꯛ ꯐꯪꯉꯛꯇꯕ ꯑꯗꯩꯗꯤ ꯑꯦꯛꯖꯥꯝ ꯇꯦꯟꯁꯟ ꯂꯩꯕ ꯍꯌꯦꯡ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯔ ꯇꯨꯝꯃꯁꯨ ꯌꯥꯗ꯭ꯔꯗꯤ ꯆꯠꯂꯗꯤ ꯐꯖꯅ ꯄꯔꯐꯣꯔꯝ ꯇꯧꯔꯅꯤꯀꯣ 50% ꯃꯨꯛ ꯇꯧꯗꯣꯏ ꯅꯪꯒꯤ ꯏꯐꯤꯁꯤꯌꯦꯟꯁꯤꯗ ꯑꯗꯨꯗꯤ ꯄꯥꯡꯖꯩꯗꯅꯀꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯤ ꯃꯈꯩꯗꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯦꯛꯖꯥꯝ ꯌꯥꯝ ꯊꯥꯔꯒꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨम ꯃꯦꯅꯦꯖ ꯇꯧꯔꯛꯄꯅꯦ ꯂꯥꯏꯠꯂꯤ ꯂꯧꯕ ꯍꯥꯏꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯌꯦꯡꯉꯛꯀꯗꯀꯣ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯍꯧꯔꯦꯀꯣ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯋꯥ ꯉꯥꯡꯕ ꯀꯃꯦꯟꯗ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯑꯗꯩꯗꯤ ꯃꯤꯅ ꯄꯥꯝꯅꯕ ꯃꯤꯅ ꯁꯥꯎꯅꯤꯡꯗꯅꯕ ꯉꯥꯡꯕ ꯑꯗꯨꯝ ꯁꯨꯝ ꯇꯝꯃꯛꯀꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯈꯛꯇ ꯈꯜꯂꯛꯇꯕꯗ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕꯁꯨ ꯂꯩ ꯂꯥꯏꯔꯤꯛꯁꯨ ꯇꯥꯛꯏ ꯑꯣꯖꯥ ꯑꯣꯏꯅ ꯑꯦꯛꯖꯥꯝꯗ ꯈꯛꯇ ꯐꯣꯀꯁ ꯇꯧꯔꯒ ꯁꯦꯔꯤꯌꯁꯂꯤ ꯂꯧꯈꯤꯕꯗꯣ ꯑꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯁꯦꯔꯤꯌꯁꯂꯤ ꯊꯥꯗꯕ ꯑꯦꯛꯖꯥꯝꯅꯤꯒ ꯈꯜꯂꯤꯁꯦ ꯑꯩ ꯁꯦꯔꯤꯌꯁꯂꯤ ꯃꯃꯥꯡ ꯊꯥꯒꯤ ꯑꯦꯛꯖꯥꯝ ꯁꯤरिꯌꯁ ꯉꯥꯛꯇꯅꯤꯀோ ꯁꯤꯅ ꯁꯦꯔꯤꯌꯁ ꯅꯠꯇꯕ ꯑꯦꯛꯖꯥꯝ ꯁꯨꯡꯄꯥ ꯄꯥꯗꯕꯤ ꯊꯥꯏꯅꯤ ꯁꯤꯁꯤꯀꯣ ꯀꯃꯥꯏꯅ ꯊꯥꯒꯦ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯊꯥꯖꯗꯕ ꯌꯥꯏ ꯑꯗꯩꯗꯤ ꯇꯥꯅꯤꯡꯕꯗ ꯁꯥꯎꯅꯤꯡꯕ ꯌꯥꯏꯀꯣ UPSCꯒꯤ ꯐꯥꯎꯈꯤꯕ ꯃꯈꯩꯗꯣ ꯃꯣꯏꯒꯤ ꯁ꯭ꯄꯤꯆ ꯇꯥꯕ ꯃꯈꯩꯗ ꯑꯦꯛꯖꯥꯝ ꯊꯥꯗꯕꯤ ꯊꯥꯏ ꯀꯥꯏꯅ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒ ꯑꯩꯅ ꯄꯥꯔꯤ ꯃꯌꯥꯝ ꯃꯥꯅ ꯊꯥꯗꯕꯤ ꯄꯥꯏ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯦꯛꯖꯥꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯆꯍꯤ 2-3 ꯐꯖꯅ ꯁꯤꯟꯁꯤꯌꯔꯂꯤ ꯄꯥꯕ ꯑꯃ ꯂꯩ ꯏꯁꯥꯒꯤꯀꯣ ꯏꯁꯥꯒꯤ ꯁꯤꯟꯁꯤꯌꯔ ꯑꯣꯏꯖꯕ ꯑꯃ ꯂꯩꯗꯅ ꯄꯥꯕ ꯌꯧꯗꯕꯅ ꯑꯇꯣꯞꯄ ꯑꯃ ꯂꯩ ꯏꯁꯥꯅ ꯁꯤꯟꯁꯤꯌꯔꯂꯤ ꯄꯥꯈꯤꯕꯗꯣ ꯑꯗꯨꯅ ꯈꯜꯂꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯦꯛꯖꯥꯝꯁꯦ ꯑꯥꯒꯁꯀꯤ 6ꯇ ꯇꯥꯒꯨꯝ ꯇꯧꯕꯅꯦ ꯃꯦ 3 ꯑꯗꯨꯋꯥꯏꯗꯒꯤ ꯅꯦꯠ ꯊꯤꯡꯈ꯭ꯔꯦꯗꯅꯀꯣ ꯀꯔꯦꯟ ꯑꯦꯐꯤꯌꯔꯁ ꯑꯃ ꯄꯥꯈꯤꯗ꯭ರೆ ꯀꯔꯦꯟ ꯑꯦꯐꯤꯌꯔ ꯑꯞꯗꯦꯠꯇꯣ ꯌꯥꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨ ꯀꯥꯟꯗꯗꯤ ꯋꯥꯏꯐꯥꯏꯒ ꯄꯤꯔꯝꯗꯦꯗꯅꯀꯣ ꯍꯧꯔꯛꯄꯗꯗꯤ ꯔꯤꯇꯟ ꯑꯃꯠꯇ ꯏꯗꯕꯤꯅ ꯆꯠꯂꯤꯁꯦ ꯔꯤꯇꯟꯒꯤ ꯁꯔꯨꯛꯁꯦ ꯄ꯭ꯔꯦꯛꯇꯤꯁ ꯃꯣꯛ ꯇꯦꯁ ꯑꯃꯠꯇ ꯏꯗꯕꯤ ꯈꯨꯗꯛꯇꯨꯗ ꯍꯥꯟꯅꯒꯤ ꯀ꯭ꯂꯥꯁ 11-12ꯀꯤꯗோ ꯃꯦꯇ꯭ꯔꯤꯛ ꯊꯥꯕꯗ ꯏꯕꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯈꯤꯇꯪ ꯂꯥꯏꯠꯂꯤ ꯂꯧꯋꯦꯕꯀꯣ ꯇꯦꯟꯁꯟ ꯍꯟꯊꯅꯕ ꯑꯇꯣꯞꯄ ꯑꯦꯛꯇꯤꯚꯤꯇꯤꯗꯁꯨ ꯑꯦꯡꯒꯦꯖ ꯇꯧꯕ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯍꯣꯕꯤ ꯑꯣꯏꯅꯀꯣ ꯂꯥꯏꯠꯂꯤ ꯂꯧꯅꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕ ꯅꯦꯄꯣꯂꯤꯌꯟ ꯍꯥꯏꯗꯣ ꯃꯥꯅ ꯊꯥꯔꯤ ꯑꯦꯛꯖꯥꯝꯗꯨꯁꯨ ꯁꯦꯔꯤꯌꯁꯂꯤ ꯄꯥꯈꯤꯕ ꯃꯌꯥꯝꯗꯣ ꯅꯠꯇꯕ ꯁꯦꯔꯤꯌꯁꯂꯤ ꯅꯠꯇꯕꯤ ꯊꯥꯖꯤꯜꯂꯨꯕꯗꯣ
ꯍꯥꯏꯗꯤ ꯁꯤꯌꯔꯁꯅꯦꯁ ꯇꯧꯕꯤ ꯊꯥꯔꯒꯗꯤ ꯇꯦꯟꯁꯟ ꯂꯩꯇ꯭ꯔꯦꯗꯅꯀꯣ ꯇꯦꯟꯁꯟ ꯂꯩꯇ꯭ꯔꯒ ꯅꯪꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯏꯐꯤꯁꯤꯌꯦꯟꯁꯤ ꯌꯥꯝ ꯍꯦꯜꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯊꯥꯈꯤꯕꯗꯨꯅ ꯈꯟꯕ ꯍꯦꯜꯂꯦꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯤꯌꯔ ꯇꯧꯕ ꯌꯥꯎꯋꯦꯀꯣ ꯐ꯭ꯌꯨꯆꯔ ꯗꯤꯄꯦꯟ ꯇꯧꯔꯤꯅꯤ ꯑꯩꯒꯤ ꯂꯥꯏꯐ ꯗꯤꯄꯦꯟ ꯇꯧꯔꯤꯅꯤ ꯑꯗꯨ ꯇꯥꯔꯁꯨ ꯈꯤꯇꯪ ꯂꯥꯏꯠꯂꯤ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯚꯤꯖꯟꯒꯤꯁꯤꯗ 6/6 6/9 ꯑꯃ ꯂꯩꯔꯤ CPOꯒꯤꯗ ꯂꯩꯔꯤꯕ ꯑꯗꯨꯒ CAPFꯗ ꯂꯩꯕ ꯑꯗꯨꯒ ꯁꯤꯒꯤ 6/6 6/9ꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯛꯅꯤꯀꯦꯜ ꯇꯥꯝꯗꯤ ꯐꯖꯅ ꯈꯪꯗꯦ ꯑꯗꯨ ꯇꯥꯔꯁꯨ 6/9ꯗꯅ 6 out of 9 ꯃꯦꯊꯃꯦꯇꯤꯀꯦꯜ ꯇꯥꯝꯗ ꯆꯥꯎꯔꯛꯅ ꯑꯗꯨ 6/9ꯕꯨ ꯌꯥꯕꯅꯤ ꯑꯗꯨꯝ ꯂꯦꯖꯤꯛꯁꯤ ꯃꯥꯒꯤ ꯌꯥꯔꯒꯗꯤ ꯂꯦꯖꯤꯛꯁꯨ ꯌꯥꯏ ꯂꯦꯖꯤꯛ ꯁꯔꯖꯔꯤꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯕꯤꯐꯣꯔ 6 months ꯑꯣꯏꯒꯗꯕ ꯐꯤꯖꯤꯀꯦꯜ ꯇꯦꯁꯇꯨ ꯊꯥꯗ꯭ꯔꯤꯉꯩꯒꯤ 6 months ꯕꯤꯐꯣꯔꯗ ꯇꯧꯒꯗꯕ ꯂꯦꯖꯔ ꯀꯥꯞꯄꯒ ꯀꯔꯦꯛꯁꯟ ꯇꯧꯔꯁꯨ ꯌꯥꯏꯕ ꯑꯥꯏꯒꯤꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯥꯔꯃꯤ ꯀꯩꯀꯩ ꯂꯣꯏ ꯌꯦꯡꯅꯔꯛꯀꯗ ꯃꯣꯏꯅ ꯈ꯭ꯋꯥꯏ ꯂꯦꯅꯤꯌꯟ ꯑꯣꯏꯕꯅꯤꯀꯣ +-4 ꯍꯥꯏꯁꯦ +4ꯕꯨ ꯌꯥꯏ -4ꯕꯨ ꯌꯥꯏ ꯑꯗꯨꯅ ꯑꯥꯏꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯇꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯂꯦꯅꯤꯌꯟ ꯑꯣꯏꯕꯅꯤ GDꯒꯨꯝꯕ ꯀꯟꯁꯇꯦꯕꯜꯒꯤꯗꯤ ꯑꯃꯨꯛꯀ ꯏꯁꯄꯦꯛ ꯑꯣꯞꯇꯕ ꯌꯦꯡꯍꯜꯂꯦ ꯈꯣꯠꯂꯦꯒ ꯌꯥꯝ ꯍꯥꯏꯕꯅꯤꯀꯣ ꯁꯔꯖꯔꯤꯁꯦ ꯆꯞ ꯆꯥꯅꯗꯤ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯁꯦ ꯍꯥꯏꯐꯦꯠꯇꯪ ꯍꯪꯅꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯦꯖꯤꯛ ꯀꯩꯅꯣꯒꯤꯗꯣ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯑꯩꯁꯦ ꯐꯖꯅ ꯇꯦꯛꯅꯤꯀꯦꯜ ꯈꯪꯗꯕꯅꯤꯅꯀꯣ ꯀꯩꯅꯣ ꯂꯦꯖꯔ ꯀꯥꯞꯄꯒ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯌꯥꯏ ꯍꯥꯏꯕ 6 months ꯕꯤꯐꯣꯔꯗ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯁꯔꯖꯔꯤ ꯀꯩꯀꯩꯁꯤꯗꯤ ꯍꯥꯏꯐꯦꯠ ꯇꯥꯟꯅꯁꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯪꯉꯛꯄ ꯅꯨꯄꯥ ꯑꯃ ꯌꯥꯎꯒꯨꯝ ꯇꯧꯕꯅꯤ ꯃꯤꯠꯀꯤ ꯁꯔꯖꯔꯤꯒꯤ ꯅꯪ ꯅꯠꯇꯦꯀꯣ ꯃꯤ ꯌꯥꯝ ꯍꯪꯉꯦ ꯀꯣꯔꯤ ꯑꯩ ꯈꯨꯝꯕꯝꯗ ꯃꯌꯥꯝ ꯌꯥꯎꯋꯦꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯁꯥꯎꯅꯕ ꯑꯗꯨꯝ ꯀꯄꯤꯂꯥꯏ ꯏꯂꯦꯛꯁꯟ ꯑꯅ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯡꯕꯅꯤꯀꯣ ꯃꯌꯥꯝꯁꯨ ꯍꯥꯏꯐꯦꯠ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯛ ꯀꯃꯦꯟ ꯑꯩꯈꯣꯏꯅ ꯄꯣꯁꯇꯤꯡꯁꯦ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯅꯤ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ every 3 years to 4 years ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯗꯣꯏ ꯇ꯭ꯔꯤꯠꯃꯦꯟꯗꯤ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯄꯨꯔꯥ ꯅꯪꯁꯦ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯂꯥꯜꯂꯗꯣꯏꯅꯤ ꯄꯨꯔꯥ ꯏꯝꯄꯣꯔꯇꯦꯟꯁꯇꯣ ꯈꯦꯠꯅꯩ ꯑꯇꯣꯞꯄ ꯖꯣꯕꯀ ꯀꯣ ꯄꯩꯁꯥꯗꯤ ꯕꯦꯡꯛ ꯄꯤꯌꯣꯒ ꯑꯗꯨꯝ ꯃꯥꯟꯅꯕ ꯌꯥꯏꯕꯀꯣ SBI ꯄꯤꯌꯣꯒ ꯇꯣꯂꯣꯞꯇ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯩ ꯅꯪꯒꯤ ꯁ꯭ꯇꯦꯇꯁꯇꯣ ꯈꯦꯠꯅꯩꯗꯅꯀꯣ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯗꯤ CISFꯁꯤꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯦꯌꯥꯔꯄꯣꯔꯠꯀꯨꯝꯕ ꯁꯤ ꯄꯣꯔꯠ ꯑꯗꯩꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤ ISRO ꯀꯩꯀꯩ ꯂꯣꯏ ꯇꯥꯗꯣꯏꯅꯤꯀꯣ ꯃꯦꯇ꯭ꯔꯣ ꯑꯇꯩꯅ ꯑꯃꯨꯛꯀ ꯖꯪꯒꯜ ꯀꯩꯀꯩ ꯑꯦꯗꯚꯦꯟꯆꯔꯁ ꯂꯥꯏꯐꯅꯦ ꯍꯥꯏꯇꯥꯔꯦ CISF ꯐꯪꯉꯒꯗꯤ ꯑꯣꯜꯃꯣꯁ ꯄꯨꯂꯤꯁꯀ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯇꯤ ꯄꯨꯂꯤꯁ ꯔꯦꯡꯀꯤꯡ +preference ꯍꯥꯏꯗꯤ ꯈꯤꯇꯪ ꯌꯥꯝ ꯋꯥꯡꯉꯁꯨ CISF ꯈꯟꯗꯕ ꯃꯤ ꯌꯥꯎꯋꯦꯕꯀꯣ ꯀꯩꯒꯤꯅꯣ ꯃꯣꯏ ꯐꯥꯗꯔ ꯃꯥꯗꯔ SSB ꯊꯕꯛ ꯇꯧꯕ ꯃꯣꯏ ꯂꯣꯀꯦꯂꯤꯇꯤꯗ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯔꯦꯡꯀꯤꯡ + ꯅꯪꯒꯤ ꯄ꯭ꯔꯤꯐꯔꯦꯟꯁꯇꯨ ꯃꯇꯝ ꯔꯦꯡꯛꯇꯅꯤ ꯕꯦꯁ ꯇꯧꯔꯤꯁꯦ ꯕꯠ ꯄ꯭ꯔꯤꯐꯔꯦꯟꯁ ꯑꯣꯜꯁꯣ ꯃꯦꯇꯔꯁ ꯀꯣ ꯕꯦꯡꯛ ꯄꯤꯌꯣ ꯊꯥꯔꯒꯗꯤ ꯅꯨꯄꯤ ꯃꯈꯩꯁꯨ ꯏꯟꯇꯔꯚꯤꯌꯨ ꯐꯝꯗꯣꯏꯅꯤꯀꯣ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯦ ꯈꯤꯇꯪ ꯋꯥꯡꯕ ꯑꯃ ꯆꯪꯉꯤꯀꯣ ꯑꯩꯁꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯤꯀꯥꯟꯗ ꯄꯨꯔꯥ ꯃꯥꯏ ꯂꯨꯞꯊꯔꯒ ꯂꯩꯕꯅꯤꯀꯣ ꯑꯣꯖꯥꯅ ꯌꯦꯡꯕꯁꯦ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯇꯕ ꯑꯩꯈꯣꯏꯅ ꯐꯦꯁ ꯇꯧꯗꯣꯏ ꯀꯝꯄꯤꯇꯤꯁꯟꯁꯤꯗꯤ ꯄꯨꯔꯥ ꯃꯌꯥꯝ ꯃꯆꯥꯅ ꯇꯧꯅꯔꯤꯁꯦꯀꯣ ꯃꯌꯥꯝꯁꯨ ꯑꯃꯒ ꯅꯝꯊꯨꯅꯔ ꯆꯥꯟꯅꯕꯤꯅꯦꯕ SSB ꯍꯥꯏꯅ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯗꯤ ꯄꯨꯔꯥ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯒ ꯇꯧꯗꯗꯤ ꯑꯉꯝꯕꯅꯤꯀꯣ ꯌꯥꯟꯊꯅꯗꯣꯏꯁꯦ ꯇꯣꯄꯤꯛ ꯑꯃ ꯄꯤꯔꯒ ꯉꯥꯡꯍꯧꯗ꯭ꯔꯗꯤ ꯑꯗꯨꯝ ꯈꯠꯇꯣꯔꯛꯄꯅꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯉꯥꯡꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯑꯥꯔꯇꯤꯀꯨꯂꯦꯁꯟ ꯇꯧꯕ ꯀꯣꯏꯁꯟ ꯍꯪꯕ ꯈꯪꯅꯤꯡꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯂꯩꯗꯅ ꯉꯁꯥꯏ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯃ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯁꯦ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯦꯕꯂꯞ ꯇꯧꯕꯁꯦ ꯕꯦꯡꯛ ꯊꯥꯕ ꯈꯣꯠꯄꯗ ꯏꯟꯇꯔꯚꯤꯌꯨ ꯌꯥꯝ ꯆꯪꯉꯤꯗꯅꯀꯣ SSCꯗꯕꯨꯗꯤ ꯆꯪꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯁꯨ ꯅꯪ ꯃꯤ ꯃꯌꯥꯝ ꯏꯟꯇꯔꯦꯛꯁꯟ ꯇꯧꯗꯣꯏꯅꯦ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯏꯟꯀꯝ ꯇꯦꯛꯁ ꯏꯟꯁꯄꯦꯛꯇꯔ ꯀꯩꯀꯩꯗ ꯅꯪ ꯏꯟꯁꯄꯦꯛꯇꯔꯅꯦ ꯋꯥ ꯈꯤꯇꯪ ꯉꯥꯡꯉꯨ ꯂꯥꯛꯑꯣ ꯁ꯭ꯇꯦꯖꯇ ꯍꯥꯏꯅ ꯀꯧꯊꯣꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯈꯔ ꯇꯝ ꯇꯥꯔꯦꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯍꯥꯏꯗꯤ UPSC ꯄꯥꯕꯗ ꯑꯩꯗꯤ ꯁꯥꯏꯟꯁ ꯕꯦꯛꯒ꯭ꯔꯥꯎꯟ ꯅꯠꯇꯦ ꯁꯥꯏꯟꯁ ꯄꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯥꯎ ꯉꯝꯃꯦ ꯍꯥꯏ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯦꯠ ꯑꯣꯏꯔꯦ ꯁꯥꯏꯟꯁꯀꯤ ꯃꯇꯥꯡꯗ ꯋꯥ ꯈꯔ ꯉꯥꯡꯉꯨ ꯂꯥꯛꯑꯣ ꯍꯥꯏꯔꯒꯗꯤ ꯁꯥꯏꯟꯁꯀꯤ ꯈꯪꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦꯅꯀꯣ IAS ꯑꯣꯏꯔꯒꯁꯨ ꯑꯗꯨꯅ ꯈꯤꯇꯪ ꯑꯣꯚꯔꯑꯣꯜ ꯑꯗꯨꯝ ꯄꯥꯕꯀꯣ ꯈꯪꯗ꯭ꯔꯒꯁꯨ ꯉꯥꯡꯕ ꯑꯗꯨꯝ ꯌꯥꯏꯀꯣ MLA ꯃꯤꯅꯤꯁꯇꯔ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯈꯪꯉꯝꯒꯗꯕ ꯈ꯭ꯋꯥꯏ ꯄꯥꯝꯅꯩꯗꯤ ꯃꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯉꯥꯡꯕ ꯈꯣꯠꯄ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯦ ꯇꯝꯒꯗꯕꯅꯤꯀꯣ ꯑꯩꯁꯨ ꯁꯥꯕꯤꯗ ꯆꯠꯀꯅ ꯇꯝꯕꯤꯔꯤꯅꯤ ꯐꯖꯅ ꯃꯦꯒꯥ ꯃꯥꯏꯟꯁꯀꯤ ꯇꯧꯕꯗ ꯄꯨꯊꯣꯛ ꯉꯥꯡꯍꯟꯕꯒ ꯑꯗꯩꯗꯤ ꯃꯤ ꯃꯌꯥꯝ ꯀꯩꯅꯣ ꯂꯩꯕꯁꯦ ꯒꯔꯜꯁ ꯀꯣꯂꯦꯖ ꯑꯃ ꯆꯠꯂꯦ ꯄꯨꯔꯥ ꯍꯣꯜꯁꯦ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯀꯩꯅꯣ ꯍꯣꯜ ꯑꯃꯗ ꯉꯥꯡꯉꯦ ꯄꯨꯊꯣꯛ ꯉꯥꯡꯉꯦ ꯑꯗꯩ ꯈꯔ ꯑꯗꯨꯝ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯤꯅꯤꯀꯣ ꯑꯣꯖꯥ ꯍꯥꯟꯅꯗꯤ ꯋꯥ ꯉꯥꯡꯕꯒꯁꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯁ꯭ꯇꯨꯗꯦꯟ ꯃꯈꯩ ꯃꯅꯤꯡ ꯂꯩꯕꯈꯩꯁꯦ ꯑꯝꯇ ꯇꯥꯗ꯭ꯔꯕꯅꯤ ꯉꯥꯡꯉꯤꯁꯤꯀꯣ ꯌꯥꯝ ꯇꯞꯅ ꯉꯥꯡꯉꯝꯕ ꯈꯣꯠꯄ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯈꯔ ꯇꯞꯄꯝꯒꯅꯤ ꯑꯗꯨꯇꯥꯔꯁꯨ ꯈꯤꯇꯪꯗꯤ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯑꯗꯨꯝ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯅꯦ ꯑꯣꯜꯃꯣꯁ ꯑꯦꯕ꯭ꯔꯤꯊꯤꯡ ꯀꯣ ꯂꯔꯅꯤꯡ ꯂꯥꯏꯛ ꯁꯤ ꯇꯧꯕ ꯑꯣꯏꯔꯣ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯑꯗꯨꯝ ꯂꯔꯟ ꯇꯧꯕ ꯌꯥꯝ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏꯁꯦ ꯐꯝꯃꯤꯁꯦ ꯑꯗꯨꯝ ꯂꯔꯟ ꯇꯧꯕ ꯍꯩꯕ ꯃꯤꯗꯤ ꯃꯌꯥꯝ ꯂꯔꯟ ꯇꯧꯗꯣꯏꯅꯤꯀꯣ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯗ ꯑꯗꯩꯗꯤ ꯂꯔꯟ ꯇꯧꯕ ꯏꯁꯥꯅ ꯁꯐꯤꯁꯦꯟ ꯑꯣꯏꯔꯦ ꯈꯜ ꯂꯩꯕꯗꯁꯨ ꯌꯥꯗꯦꯀꯣ ꯂꯔꯅꯤꯡ ꯃꯥꯏꯟꯁꯦꯠ ꯑꯃ ꯃꯥꯏꯟꯁꯦꯠꯇ ꯑꯅꯤꯔꯛ ꯐꯤꯛꯁ ꯍꯥꯏꯕ ꯑꯃꯒ ꯏꯂꯥꯁꯇꯤꯛ ꯍꯥꯏꯕꯀꯣ ꯃꯥꯏꯟꯁꯦꯠꯇꯣ ꯑꯩꯁꯦ ꯁꯤꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯁ꯭ꯇꯦꯖꯁꯦ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯦ ꯍꯥꯟꯅ ꯌꯥꯎꯖꯔꯛꯄꯁꯤꯅ ꯂꯣꯏꯔꯦ ꯑꯇꯣꯞꯄꯁꯨ ꯀꯩꯅꯣ ꯇꯧꯔꯒ ꯈꯟꯕ ꯑꯃꯒ ꯑꯃꯅ ꯑꯩꯁꯦ ꯑꯗꯨꯝ ꯒ꯭ꯔꯣ ꯇꯧꯕ ꯌꯥꯏ ꯈꯟꯕ ꯃꯤ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤꯀꯣ ꯂꯔꯅꯤꯡ ꯃꯥꯏꯟꯁꯦꯠ ꯂꯩꯒꯗꯕ ꯅꯨꯄꯤꯔꯣꯝꯗꯩ ꯀꯣꯏꯁꯟ ꯈꯔ ꯍꯪꯁꯦ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯌꯥꯕ ꯑꯝꯇ ꯍꯪꯕꯤꯌꯨ
hang preparation je ai experience to kai friend ma kai senior ma experience ta ha ke SSC ga to bu jam phawan de ta ko bank ga to bu ju phawan de ko ani mak to bu jam adune hangal la ta ai experience ma ba la lam ba ko maram je kai oi ba ne sum the mo tam da ai na hoji ki shape ki tha ba da khang ai na UPSC ta par ma ba khaloi ba SSC tha ba gi maths ta padan ani mak thara poi kana ba je ko UPSC tha ba mi ga maths ta sole maths ta di full mark lam phang den tra sum de adu sole da di SSC ga thara ko mi da na ka song rating ngam dre ani mak thara ko de advantage ani mak to ra ko adugi chance am lei aduga SSC na kha syllabus broad oi ka aduga bank na specific oraga in detail jang dem ko aduga bank na muka question lu raga ju mi competition ne magi bank na Manipur sa phong nei ka SSC na muka ka dok to wang ra ta question lai jar ga ju to hana yaw ka na yaw ge ngarang hai dok pra kana tier ban yaw thang ga yam yaw ra adana preparation to da ani mak adum yeng wa petang ani mak adum mana bani na ko kitang awa pa duna ma de yengo aduga phaw da dun thura kani bank da ko da mona ka da profit loss kumba kyam hang da bi da kha hangi dana de SSC da la ga de SSC da pa ki mam da shortcut trick mukhe da panjam ba bane ma sa bank ka da pa ba da ani mak pa da kitang advantage hoy do matam di kha sangi dana ko adu yengo kamai karamani phage ai officially kamai to una hangam da experience tani ai senior ma experience ai friend ma experience to and di atopa point amaga ai na ning muja imanaba position holder manga to koi exercise tamena ko se mai story ju sum yengo tam da khoi amani ka tani wanga UPSC ki thangali kitang nem da kha phangi da ko adu di karamadi SI CPO dum hona gare ko phangdi phangre moi na han phangre sai amani hangre ata ju wang khalo bu do adun wang be hen phangi ko last de adune hani khanem da wang le hoy ta khoi de hen ma ta ni ko CPO do honor ga CPO khalagal changna gre alta ju ko na dum chai taru mu stick tar ga kham ga ma perseverance tar le hobu endurance tar le hobu adu dina lecture ko last de so I man lu kam na da ma ju UPSC tha mains kam tha mi ni ga mains da tha dri ma ju ji ki kan da bang ITBP de aduna kitang wang na hop to ji ko CGL hop to ga de am tha ba na exam MTS, CSSL, CPO, Power BI, bank da jo SBI bank ki hop to ko and the RBI wang na pa ga lu na pa ka da live da to par man ha ba story mu lei kai ha ga de mai interview to no thena ja mani ko koi kana ki UPSC ki mains tha ka no mu da paper ni de pung om pung tarum na tra pung taru I ba jing ngam pham ngam na da ba wa ba ne di ma gi efficiency handra ko ira ka da ba adu state an theng nei da ma na ma de kai to ina hang interview man adu hang gar ma na ahum lo thai no mock test pung ahum gi da mapan da mapan thala ko de pung taru khak thaw de lai ge ma ngam de preparation stage ta burn dor pa ba ko training to matam da na si da no training to ba ta lan ha jan ma da training da phadar ta training da ji preparation tori kan da kitang hensen to selo ko aduna exam da lai thro ko ni ko adu ma se to ni ngata any other questions lai ba ni pi ron sa ki je puri present to ngam ri ngai min na ji ko revision technique ko mamangi student ma kaina hang question ko revision je kamai tawni ko kani no se taw je ko revision kamai ain taw ki buduga mayam na kamai tawna ge do yeng ji ko revision taw ja ha step second revision taw kai step on normal revision taw du pota na khangbam ni changi pa lo ma tung revision taw den tra ajan pa wa ha step ta revision taw du pota loi khang bai khang da bai khang bo kai revision taw den tra lasmi kan da ki chapter on pani khalo citizenship pa ka da ajan pa ra ga short note sem ko short note se aina sem puda ani thong se me ha ta ki lek se dam picnic sen bako pari page da picnic na suppose page da what kam yaw ni sentence 20 mu yaw khalo sentence amani da I bai ta maro ba ge yam pic na crisp da go adu kam kan ngam ne ha ga da na page understand ta matung ngam den tra koina SSC ki par ka suppose maths ki formula maths chapter percentage par khalo percentage ta formula ma kai to list mi to ko changi pic na ko formula ma kai sini question time kai na sin alta sa yem ra khangani na ta ga di Kadang khangjar ga jo page kontra mo revision to ku in changin phakat lei page ama da yam ping na script to ko adu ngam ka na ban ha ta aduna every chapter ko ding mamang da page ama ni to ga mi sele ko adu ga page ahang yaw da ga di cm option ba cm ta gam to no sele da ma page ama da la I ga amai to ko dun am thu ya ta adlas mi kan every chapter ko ding mamang da page then revision sem ko revision note page ama mum sem aduna revision to ga am thu da hojiki UPSC gumba SSC gumba revision ne problem le je am saw ni ko maths ke syllabus am saw idana
adun revision gi do revision technique to padana tawtar grips notes sem do aduma aduga ahum sob stage ta ha ma padana understand tawba grips notes le ka aduga ahum sob da ke doni regularly revision tawba je no mo da padana revision tawga thamgi na te ba revision je regularly interval na tawda ba kai gi no ha ga di koina alphabet a b c d je ningjing lai ko kai gi no regularly use tawba regular brain de ko regularly use tawba ni revision technique to mai kai ha ka di study moi gi research tawba patina youtube TED Talk tam yaw ni ko education research tawba 2 days 4 days tawal tawba ko 4 8 16 days nga ningjing am ngasi pa gi je ai numi ni la ningjing ba ta numi mari le ningjing ba ta la yengam ba ta test tam krishna to adu adum brain dum le hok de ta 2 days 8 days then 16 30 32 days ko regular interval da aduga atopa topic amana koi ridicule ko koi friend circle de ge bia relatives maro na relatives ni ko ridicule am tori cha men exam thai de ko koi dira ka na ha de ko yam yong na ngani ko to ma na bi mar ta ju ko adu ko mai handle to adu question mamang da ham question ni ko no de ju relevant wa da na mi sela ko ni ko ai gi ko mai handle to ge ha ka da youtube to ko dem khang ko youtube to ri comment de ko mai ka prem to ma ah ba ho da lawai du ga ta ri bi sai du ga isai ga ta reaction to hoi je ko ai di sak thi du ga youtube to ni thori du ga na ko yeng de pak te du ma ta ni ko aha ma dem sauni ga me ko dum mam tham mam tok sala di ka su khalak tra ta re ko congratulations mam haira di ka ju gandam ni ko adi research su lai bani ko koi gi firefighter kan mai muthap mi da mai research to wa ta kai research to ya ga de mai muthap da compliment am phangi da mai muthap pi bagi akan thagat chari ko che adu kan like kam bi bagi adu dum phang pai moi ji ka su khalak te na ta dana ridicule ji ka handle to na expose to ta ridicule ko ridicule ji expose to handle do ma lo wi da ko like mo like the art of not giving a fuck kind ko ma lo da ja art ni ko ma lo da mi hai ni mo na hai nang opinion ne do ri khan mo ko that is not the truth ko nang hai the truth not nang opinion ni my opinion this um lam be ma ma sai sam ja ni ko ai ma sai mindset te to sa ko ni ai sa gi reality me le da ko adu effect to hon da ba ta adu maru na sadguru ji khamra sadguru gi ma chum padana mindset pa change to mani ko wisdom yam phang mani adu se thabe tari matam sang khat question number tok je maya nupi sat ki hem to represent to biu koi class ki mega minds ki nupi ma khai di question pa ange me di koi to na kind of face ke je ssc gi oina di ko kind of pe de makhan ani ne ko le je static ha ba mu ga dynamic ko je kind of pe thoi ba ko kind of face the what is the highest mountain ko je kind of pe dum singam bai ko general awareness ta adu se adu ma legre adu static ke de mu ka kanu de legre ko ji ki listen ji ke de patana almost yaw re ko current affair gi ai ne refer to je youtube ke ma refer to current affairs updated every week every month update to ko adu ma le adu na stand up na te ni sana thengna ro de ngai ba gi refer to gi ni ko adu ga vision is ki material da vision is ki monthly magazine ma le ni adu the UPSC book sufficient over ni ko adu SSC gi jo de gi selectively pa ba ko kind of ji dynamic of kind of package adu almost cover to important over ji ko adu ga SSC kitang khena ba ga de ma gi di who ham hangi dana ai kana sia person kana wai gre ko kre adu gum gi khara yeng ga kana ji current affairs update tai refer to re SSC ge noi kai ge refer to ne current affairs SSC ge current affairs update to khamra adu na pa padana le show ne SSC banking kai ge current affairs updated ana ma le ni ma dum padana ta ko ne to ba mam le ngone ai ne thengna ro budani ko adu refer to re current affairs ge dynamic part ke kuna pa ko ta ham ta ba da hoi adu to be ko sa de pa se so de pa se so de bu yang ren yang kuna pa ba yong de be to ba yaw ta ba adu de mana maximum the candidate ki ojini ko mam pa ga di ka dia ro ne do ga mana dia ro de ni ko kai na ga di kind of fair se randomly moi hang mani na adu base mo ga base mo mana de na ko sip khai to pani adu ba khoina hai bang the risk level area de focus it down ni ta ju koin phang mark se de phang ba area le na maths kumba reasoning kumba english kumba adu gum more focus to ta kind of fair ju strong wa ga de su kai de du ga nang ge general awareness ki basic le na ko polity economy adu basic to padana khanga ga di ko adu kind of fair power ju nu ga bani kind of fair di kitang risk lau ta yam pa ga de yaw pe ai yam pa bai je maroi ba ko maroi khanga pam sang ge first level
current affair ki notes se ko ai je UPSC ki da dum pa la ko ni na hoji ki vision IS ki do phajana dum yawe ta every topic maro ba relevant oi ba topic yaure aduga notes se hoji ki current affairs update to adman people no ba ko semdoi ko I thoga adum le re ai ni photo notes se current affair go na ani sob the vision IS ki monthly magazine da topic to ma explain to yaw ngani mo di ko tan I dunina aduna ta maro ba phek khra yaw ni da di event thok ki ba current affair kha le ni ko yam da ni point mari manga ama point ma tak yani ani ahum mari ira PS ma loi din adu se thamba revision tar ka da di PS phak to ka da point mari ma ya mani phek cc lek tu matek tu dum I ba mali ka vision gi madli current affair khangna ba na tro vision website ten download to yaw ni adu mu le re adu am short on pa ma ga na kano gi SSC go na focus to ga na ET 365 le da hum tro vision is monthly ma'am do punjal ka 1 year ki 365 days ki ko pibam le bani adu vision is ka adu am refer tong le ma'am na ko adum phasan yaw hai ta adu yaw tra ga ju ka de ma'am ju khong mo je ni ko yaw tra pa min sang ge nang ngam do ju ma'am ju ngam mo je nang phasan pa di na tra am phasan pa am sang material am refer to no kha stem do ba material phasan refer to revision phasan to ko am ba san pa ba ta ta de ma am thada mo ta mes ta thada ga di mes ta phun ma khong ba ko mes ta phun ma phang ga di ta almost khan ba gi guarantee le ni ko adu mi yang ta ka ne pe gum ba adu mo kha random moi ba subject to kitang kan ta ga ju ya ka ju ka Jadi exam wa hello kum kai ba ai sen stress kum le bo ro pen stress kum le ba tu bo tam da ni panji ga yim kum ba da ai ai am ju kum ba sum ba ni ai ye ka da kan ko tu ha di ke ri tu phang adu kum tu ga ni haw ro ai to ai adu phani na wan den phani story le kai story le ga ko gi CCM le kan da ba pan ba pisum da pan ba le ade de mana ya school ba school da pan ba da ma ba ni phai bong ne ba school ba ma je pan tha da ba ja ani mo tha sai ko ya school gi ja me hen ba ta ai se exam hai dom da je da ma pan ji yeng ro jan adu kai ya re ga ma je ba pun si tha phang ro na ase wa ide ko adu ai je exam hai dok kan na te da interview tham da ko se exam pha ko ko ga yeng ma jan ma thau khom ba tam loi ga sin ma ase wa ide ko ma tha ja ba cha adu ju interview tam da hai ni ko ma lo video ju hai re ko kai na YouTube am to ma lo de ma nga ma yo pin ni ko adu na so mo na tin adu mo handle to am sang ni ko adu ne pan si yang ba gi aju kai din tha ja min tha ja view tha ja da ju hai ta re ko not keeping a fuck ani ko ma lo do adu ne nga sai hai ga da prepare to ka da sung ka sa ka da na phek to sa yeng pa ne kaw da ta ko sida internet phang mo de yang mo do 329 phang ne bai da out of 600 mark ne ko adum khalle mark ya da de ka do oi na di caste ki jum kha pole ne ko settle tribe settle caste do ki jum kha pole do ga adi chang dam khan man 329 335 ta ka khamon chane ni interview gi 150 mark ne ai 105 phang ne di mai bu ma sa ma khai do exam ngai te ngang nge ga ba yaw ga moi ma wang we le interview ko nu ngang pa ta adu handle to wai ta ngang a ju ko dei da handle to mi na face ta tho do ka handle to le da smiling face handle to adu mo ka ha mani mo moi na 115 ko phang ya out of 150 mark to ko wang ni ko 105 su wang average ta phang je 100 average ne 105 se kitang above average to to ga adu ka ro ma kai do data de phajan kaw le ko ai na phang je 150 an phang e amana 70 ka na phang 72 out of 200 return gi ja और द लोवेस्ट ओजन में आम खाली में आम जब क्वेश्चन में इधम दब दो अंदुगा अमजना 250 मार्क मनुंग दा 151 जे वन द हाईएस्ट ओजन अंदुगा मोय न फंगनै जन 120 दा फंगनै बा खाली गे 120 दे समदना एवरेज दा 80 प्लस ना फंगबो अदम खाले ता ममांगी द वैकेंसी दा डबल ओइ गे हाना की 2024 गी दा जे फिजिकल चेना बनि बसा यावै को Instagram WhatsApp tan message thar ko moi operation to ho pagi yam thare kana medically yang moi mai am ba doi le ko la kan da se ai tu doi na ko ka matung da hai da shi election program gi matung da kai ba any doubt like that so on the course of it individually hai da mai program they then even you can pass
phone number also. I hope masigi koi interaction jam simple interaction there in way. Okay, and from our DACE, on behalf of students as well as all staff of DACE, I would like to extend my heartfelt gratitude to Commissioner. With this, so thank you for patiently listening to. You say that you love me, you mean that you love me, but I try to be a good daughter, show that respect to my father. I feel the pain of my mother, I feel unseen by my brother, I feel the weight of my culture.